डॉक्टर अमा होइना ऐना हाइजनिंगबदी नुपी मचा सिगी वखल लैना सि टॉप टॉप मवोंगने हाइजनिंगे हा लैरिबा ब्रेन की चांग असिदगी फिबम सोक्सलक्तना हेन सोंथरक्तना मपान थोकना कोई अंगावबी अमा होइनागा चटलक्पा मदुदी ओइरकदब लैतेना खली आइगी ऑब्जर्वेशन दा दगी साइकियाट्रिस्ट मयाम गो ओपिनियन दसु लैरिबसिदगी फगदलकदबगी लंबीसु उदे मान निंगिबा अमदगी होंगहनबा वाबा सिगुमसि ओइबा यायना खली बोल दे पियोबा थैंक यू सानबा काउरब्रो वाई 또 무슨 비즈니스 부지니 난게디 우대 마시고 하는 산자로 ए नांगे उद्रीने हाइगुंदना फजाइनी हे नंगसिमा फजाबदी खंगन गरे ममिंग हम सोरो इमा अखोई तोनसे समाइसुं कोइसे चतुना सानारिमनेना लैरदी मांगनी पैसा नुजा खरसु तालहनसिबा आई पैसा खरा थादरसु थादरके दुकान कइनोम फमंद्रदी सुमाइन सुम सानबसिनदी यार ओइन दुकान का फमन बदी काइद्रो अंगांग सामोरिसिबो नुयसु आम लैसिदी अखोइना अंगांग ओइना खनबयु हानिको सहीदी कुमंगा हेला अमने मानबो दुकान फमु यारकदरने मंगवंदंग ता हंगिसी माबु हुजि कदाइ चखिगे सानब चखिब्रो हलखरे बाथरूम लेरंगनी इबाई इचिगे लेमिदेना लामी हाय नंबो सानबनेदना सुम चतुना लेरगदी ओइबे यार ओइने पैसा यावद्रदी पुंसीसे हिंबे यादबनिने अदुनाने पैसा खरा तानसी आई पैसा थादरके नंगने दुकान फम अस दुकान फमे तले दे भाई हाइमा अदुदी कहिनो नंगना तंद्रिसे कोइसे चप्पा सानबसिरो अस अते लेरिसे चक्चना बमले लुपे चमा दे पिरमो अइंगोदने बिदिंग गाम गाम तोखनुको ए से बुंगो नंगी लुपा चंगा हाइबदो नंग हायेंग वाइ कपकनिको पैसा थोक्तबसे युम कै पानबा यादबने नुपीनसु पामदबने अस यमंग अनुबा इबाई चक्चार चलो ए थबम ले भीम दो होंगी मसी येंगुनी थबक तो फोम ले दुम हारो इबाई दुकान फमले तलेको ए मसीदी मसी ngang हाय थबक त चलाउ थिरिदो हायेंग वाइने फमचा चचनिको ना तानिमाई चाकपर ए ओ केंजांग नो कोबी साकनी उ मोरok met banga हाउरनी दिया दुदिया अंगांग नि स्कूल चखरबो चतखरे अई दिंग सी स्कूल गम चतरे तंदना तोलोसु थानी सुरे पीदबा हाई गुमदना तोलो फंगदब सिसु वाइको
ꯍꯤꯟꯖꯥꯡꯁꯤꯁꯨ ꯃꯍꯤ ꯈꯔ ꯀꯪꯇꯣꯛꯈ꯭ꯔꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯇꯧꯅꯤ ꯅꯪꯗꯤ ꯍꯥꯎꯔꯅꯤ ꯃꯍꯤ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯩꯕꯨ ꯍꯣꯇꯦꯜꯗꯒꯤ ꯕꯣꯔꯥ ꯈꯔ ꯂꯧꯔꯨꯁꯤꯔꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯍꯥꯟꯅ ꯂꯩꯔꯛꯄꯁꯨ ꯅꯠꯇꯅ ꯁꯤꯗꯅꯕ ꯆꯥꯕ ꯍꯥꯏꯗꯨ ꯇꯥꯔꯦꯗꯅ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯎꯀꯣ ꯋꯥꯔꯤ ꯁꯥꯗꯧ ꯌꯥꯝ ꯂꯩꯌꯦꯕ ꯁꯨꯃꯥꯏ ꯁꯨꯝ ꯍꯤꯡꯉꯗꯤ ꯑꯩꯈꯣꯏ ꯃꯤ ꯑꯣꯏꯔꯔꯣꯏ ꯆꯠꯂꯣ ꯌꯥꯔꯦ ꯑꯩ ꯑꯁꯤ ꯃꯇꯦꯛꯁꯤ ꯂꯣꯏꯔ ꯆꯥꯔꯒꯦ ꯍꯣꯏ ꯍꯣꯏ ꯊꯣꯡ ꯍꯥꯡꯉꯣꯃꯦ ꯐꯖꯩꯗꯀꯣ ꯇꯥꯅꯤꯃꯥꯏ ꯅꯨꯡꯁꯤꯕ ꯀꯌꯥꯝ ꯊꯛꯆꯜꯂꯨꯔꯒꯦ ꯑꯩꯅ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯑꯣꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯝꯃꯒ ꯋꯥꯔꯤꯒ ꯐꯖꯅ ꯁꯥꯗꯧꯔꯤ ꯉꯁꯤꯗꯤ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕ ꯆꯥꯛ ꯆꯥꯔ ꯇꯨꯝꯈ꯭ꯔꯦ ꯕꯕꯥ ꯂꯥꯛꯇ꯭ꯔꯗꯤ ꯆꯥꯔꯣꯏꯅ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯖꯔꯝꯕꯅꯤ ꯑꯣ ꯑꯁ ꯑꯩ ꯑꯃꯨꯛꯇ ꯍꯧꯗꯣꯛꯎꯈꯤꯒꯦ ꯇꯨꯝꯈ꯭ꯔꯕꯅꯦ ꯑꯉꯥꯡꯗꯣ ꯐꯔꯛꯇꯣ ꯑꯃꯨꯛ ꯇꯧꯕꯤꯔꯨꯔꯅꯨ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯑꯗꯨꯒꯅꯦ ꯋꯥꯔꯤꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏ ꯉꯥꯏꯈꯣ ꯅꯪꯅ ꯑꯩꯁꯤ ꯌꯨ ꯌꯥꯝ ꯉꯥꯎꯕꯣꯏꯅ ꯎꯕꯩ ꯋꯥꯔꯥ ꯌꯥꯝ ꯊꯛꯄ ꯅꯠꯇꯦ ꯕꯦꯝꯃꯧ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯈꯤꯇꯪ ꯊꯛꯄꯩ ꯋꯥꯅꯤ ꯊꯋꯥꯏꯗꯤ ꯀꯩꯗꯧꯕꯩ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯀꯅꯥꯝꯇ ꯀꯩ ꯍꯥꯏꯔꯛꯇꯦ ꯄꯩꯁꯥ ꯄꯥꯏꯗꯕ ꯅꯪꯕꯨ ꯅꯔꯤꯡ ꯊꯨꯝꯍꯟꯕ ꯉꯝꯗꯕꯩꯅꯤ ꯇꯦꯟ ꯅꯪꯁꯤ ꯑꯩꯉꯣꯟꯗ ꯂꯩꯕꯗꯒꯤ ꯌꯥꯝ ꯋꯥꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯒ ꯂꯩꯔꯗꯤ ꯅꯪ ꯅꯌꯨꯝ ꯑꯃꯨꯛ ꯄꯥꯜꯂꯒꯦꯔꯥ ꯇꯥꯅꯤꯡꯗꯦꯀꯣ ꯍꯅꯨꯊꯪꯁꯤꯗ ꯉꯥꯎꯁꯟꯅꯔꯅꯨ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯑꯩ ꯄꯥꯝꯕꯤꯗꯧꯔꯤꯒꯦ ꯏꯀꯥꯏ ꯈꯪꯗ ꯇꯧꯔꯅꯨ ꯆꯥꯛ ꯆꯥꯊꯣꯛꯄꯤꯎꯔꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯌꯨ ꯑꯩ ꯇꯨꯝꯃꯝꯃꯅꯤ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯇꯣꯟꯍꯣꯏ ꯌꯨꯝꯕꯨ ꯀꯥꯏꯗꯅꯣ ꯏꯅꯛ ꯅꯛꯏꯗ ꯅꯧꯕꯤꯗꯤ ꯁꯥꯟꯇꯤꯒ ꯅꯛꯅꯕ꯭ꯔꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯁꯥꯟꯇꯤꯒꯤꯁꯨ ꯄꯤꯒꯦ ꯅꯪꯒꯤꯁꯨ ꯄꯤꯔꯝꯃꯣ ꯅꯧꯕꯤ ꯑꯩꯗꯤ ꯁꯥꯟꯇꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯥꯒꯤ ꯈꯪꯅꯕ ꯃꯤꯒ ꯂꯩꯖꯥꯔꯣ ꯑꯗꯨꯗꯤ ꯈꯪꯗꯦꯍꯦ ꯃꯁꯥꯗ ꯍꯪꯉꯣ ꯑꯗꯨꯛ ꯇꯤꯟꯅꯒ ꯅꯪ ꯈꯪꯗ꯭ꯔꯤꯕ ꯑꯁꯦꯡꯕꯩ ꯅꯣꯡꯃꯇ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯅꯧꯕꯤꯗꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯕꯅꯤꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯥꯟꯇꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯀꯅꯥꯅꯣ ꯈꯪꯉꯕꯣ ꯑꯣ ꯈꯪꯉꯦ ꯇꯣꯟ ꯅꯠꯇ꯭ꯔꯣ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯪꯗꯤ ꯅꯪꯅ ꯉꯁꯥꯏ ꯅꯝꯕꯔ ꯂꯧꯔꯦ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯇꯣꯏꯅ ꯇꯧꯔꯛꯀꯦ ꯌꯥꯕ꯭ꯔꯥ ꯇꯧꯔꯛꯑꯣ ꯌꯥꯏꯌꯦ ꯑꯦꯅꯤ ꯇꯥꯏꯝ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯍꯪꯉꯛꯑꯣ ꯀꯩꯅꯣ ꯈꯪꯅꯕ ꯁꯥꯏꯒ ꯂꯩꯇ꯭ꯔꯣ ꯂꯩꯇꯦ ꯂꯣꯏꯔꯦ ꯀꯗꯥꯏꯗꯩꯅꯣ ꯀꯗꯥꯏꯗꯩ ꯁꯥꯏꯅꯣ ꯂꯩꯇꯦ ꯍꯥꯟꯅꯕꯨꯗꯤ ꯌꯥꯝ ꯂꯩꯔꯝꯃꯤ ꯑꯗꯣ ꯅꯪꯒꯤꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯇꯦꯗ ꯅꯨꯡꯁꯤꯖꯕꯗꯤ ꯂꯩꯔꯦ ꯐꯩ ꯐꯩ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯤꯔꯣ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯒꯦ ꯈꯪꯕꯨꯗꯤ ꯈꯪꯒꯅꯤꯗ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ
ngasi dinga na haleedana fareda wari ga se amukta sanajage phangdrabani do ꯑꯗꯨꯒꯤ ꯉꯟꯇꯥ ꯂꯥꯛꯑꯕꯅꯤꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯀꯩꯗꯧꯁꯦꯕ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯁꯦꯕ꯭ꯔꯣ is gyan yam taba maliko akhoi swaidadi dukan phamba kanaroida pot sit kadaba mandeba sot pada su khangamoi ꯑꯗꯨꯗꯤ ꯀꯩ ꯇꯧꯔ ꯇꯥꯅꯤ ꯄꯩꯁꯥꯁꯦ ꯏꯝꯐꯥꯜ ꯆꯠꯂ ꯇꯥꯜꯂꯁꯤꯔꯣ I kamaina imphal ta na hangat handa barana hin changnida bara bok pungamdradi kamai tawwa ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏ ꯆꯦ ꯍꯣꯏꯗ ꯇꯧꯕ ꯌꯥꯕ ꯀꯩ ꯊꯕꯛ ꯂꯩꯒꯦꯅ ꯆꯠꯂꯒ ꯑꯃꯨꯛꯇ ꯍꯪꯉꯨꯁꯤꯔꯣ ꯄꯩꯁꯥ ꯈꯔ ꯍꯥꯟꯅ ꯄꯨꯊꯣꯛꯑꯁꯨ ꯑꯁ ꯑꯣꯖꯥꯒꯤ ꯇꯣꯂꯣꯞ ꯈꯔꯁꯤꯅꯗꯤ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯔꯅꯤꯕꯣ ꯇꯦꯟ ꯅꯪꯕꯨ ꯄꯦꯜꯍꯟꯕ ꯅꯨꯡꯉꯥꯏꯍꯟꯕꯁꯨ ꯉꯝꯃꯣꯏ ꯆꯠꯂꯁꯨꯅꯦ ꯑꯩ ꯍꯥꯟꯅ ꯆꯠꯂꯨꯔꯒꯦ ꯍꯥꯏꯒꯨꯝꯗꯅꯅꯦ ꯏꯆꯦꯒ ꯏꯇꯩꯒꯗ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯀꯩ ꯂꯩꯒꯦꯅ ꯑꯝꯇ ꯇꯥꯟꯅꯔꯨ ꯇꯥꯔꯦꯗꯅ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯄꯩꯁꯥ ꯇꯥꯟꯗꯗꯅ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯁꯦ ꯍꯌꯦꯡꯗꯤ ꯃꯔꯨꯞ ꯄꯩꯁꯥ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯏꯅꯦꯗꯣ ꯍꯟꯗꯛꯇꯤ ꯇꯣꯂꯣꯞꯁꯨ ꯑꯝꯇ ꯂꯦꯝꯍꯧꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯍꯣꯏꯅꯦꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯋꯤꯅꯦ ꯃꯔꯨꯞ ꯄꯩꯁꯥꯗꯣ ꯏꯆꯦꯗꯩ ꯍꯪꯉꯛꯑꯒꯦ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯏꯝꯐꯥꯜꯗ ꯉꯟꯇꯥ ꯆꯠꯂꯨꯔꯒꯦꯀꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯆꯠꯂꯨꯔꯣꯅꯦ ꯍꯪꯉꯨꯔꯣ ꯀꯩꯅꯣ ꯕꯦꯃꯥ ꯕꯦꯃꯥꯎ ꯕꯦꯃꯥ ꯆꯥꯛꯆꯥꯔꯁꯤ ꯂꯥꯛꯑꯣꯅꯦ ꯅꯥꯎꯕꯤ ꯑꯁ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯛꯑꯦ ꯀꯩ ꯍꯥꯏꯔꯛꯀꯦ ꯃꯥꯅ ꯏꯃꯥꯟꯅꯕꯗꯧꯅ ꯑꯗꯨꯝ ꯇꯤꯟꯅꯁꯦ ꯍꯥꯏꯔꯛꯑꯦ ꯀꯩꯗꯧꯔꯒꯦ ꯎꯪ ꯂꯩꯔꯝꯃꯤꯁꯤꯕꯣ ꯌꯨꯝꯗꯒ ꯑꯝꯇ ꯍꯜꯂꯔꯣꯏꯗ꯭ꯔꯣ ꯍꯜꯂꯅꯤ ꯅꯪꯗꯤ ꯇꯣꯟꯒ ꯐꯖꯅ ꯄꯨꯜꯂꯦꯅꯦ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯣ ꯅꯥꯎꯕꯤꯗꯨ ꯋꯥ ꯑꯃ ꯍꯥꯏꯔꯝꯕꯅꯤꯗ ꯑꯁ ꯐꯖꯅ ꯏꯟꯇꯔꯦꯁ ꯂꯩꯔꯦꯅꯦ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯉꯥꯎꯔꯨꯔꯅꯨ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯀꯩ ꯃꯔꯝꯅꯣ ꯍꯥꯏꯁꯤꯕꯣ ꯇꯣꯟꯁꯦ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯝꯖꯩꯌꯦ ꯅꯪꯉꯣꯟꯗ ꯑꯝꯇ ꯍꯥꯏꯕꯤꯌꯣꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯐꯣꯟꯗ ꯍꯥꯏꯔꯛꯏꯕ ꯐꯣꯟꯗꯤ ꯑꯩꯉꯣꯟꯗꯁꯨ ꯇꯧꯔꯛꯏ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯅ ꯑꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯇꯦꯕ ꯑꯩꯗꯤ ꯅꯪꯅ ꯌꯥꯔꯕꯅꯤꯅ ꯑꯁ ꯈꯨꯝꯈ꯭ꯔꯦ ꯊꯨꯃꯟꯗ꯭ꯔꯣ ꯁꯥꯈ꯭ꯔꯦꯗ ꯇꯦꯡ ꯅꯤꯃꯥꯏ ꯅꯣꯏꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯑꯩ ꯃꯔꯨꯞ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯏꯅꯦ ꯊꯣꯛꯂꯛꯑꯒꯦ ꯏꯅꯦ ꯇꯥꯔꯦ ꯂꯥꯛꯑꯣ ꯃꯅꯨꯡ ꯐꯝꯁꯤ ꯂꯥꯛꯑꯣ ꯏꯅꯦ ꯌꯥꯔꯦ ꯁꯤꯗ ꯁꯨꯝ ꯐꯝꯃꯒꯦ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯏ ꯏꯅꯦ ꯑꯩ ꯍꯣꯔꯦꯟ ꯑꯣꯏꯅ ꯄꯤꯔꯒꯦ ꯏꯝꯐꯥꯜꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯕ ꯉꯔꯥꯡꯗꯣ ꯇꯥꯅꯤꯃꯥꯏꯒ ꯑꯩꯒꯁꯨ ꯏꯅꯦ ꯂꯥꯛꯑꯅꯤꯅ ꯍꯥꯏꯅꯔꯝꯃꯤꯅꯦ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯅꯪ ꯍꯜꯂꯛꯑꯒ ꯂꯥꯛꯎꯀꯣ ꯑꯩꯅ ꯐꯨꯒꯠꯂꯁꯨ ꯃꯌꯥꯕꯅꯤ ꯍꯟꯗꯛꯇꯤꯅꯦ ꯄꯩꯁꯥꯗꯣ ꯀꯌా ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯁꯨꯗꯗꯅꯅꯦ ꯃꯤꯒꯤꯗꯣ ꯄꯤꯗꯗꯅ ꯂꯩꯔꯦ ꯑꯇꯣꯞꯄ ꯃꯤ ꯈꯔ ꯑꯃꯁꯨ ꯋꯥꯠꯂꯤꯅꯦ ꯄꯤꯔꯛꯀꯗꯕ ꯍꯣꯏ ꯏꯅꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯏꯝꯐꯥꯜꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯁꯣꯏꯗꯅ ꯊꯤꯟꯖꯔꯛꯑꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯏꯅꯦ ꯑꯩꯁꯨ ꯊꯣꯛꯄꯨꯗꯤ ꯊꯣꯛꯑꯗꯕꯅꯦ ꯂꯣꯏꯁꯤꯜꯂꯕꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯖꯥꯠꯅꯤꯅꯦ ꯏꯇꯩꯁꯦ ꯏꯆꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦ ꯇꯧꯕꯅꯦ ꯅꯣꯏ ꯏꯇꯩꯅꯁꯨꯅꯦ ꯅꯣꯏ ꯌꯨꯝꯗ ꯆꯠꯁꯦ ꯍꯥꯏꯕꯁꯦ ꯀꯨꯏꯔꯕꯅꯤ ꯅꯣꯏꯅꯁꯨ ꯐꯣꯟ ꯑꯃ ꯄꯥꯏꯔꯗꯤꯅꯦ ꯄꯥꯎꯗꯨꯁꯨ ꯈꯔ ꯐꯥꯎꯅꯒꯗꯕ ꯐꯣꯟꯗꯣ ꯃꯊꯪ ꯇꯣꯂꯣꯞ ꯐꯪꯕꯗꯗꯤ ꯑꯃ ꯂꯩꯔꯒꯦ ꯑꯇꯩ ꯂꯥꯏꯔꯤ ꯂꯨꯄꯥ 5,000 ꯈꯛꯇ ꯄꯤꯌꯣ ꯑꯩ ꯃꯔꯨꯞ ꯄꯩꯁꯥ ꯐꯪꯉ ꯄꯤꯔꯛꯀꯦ ꯅꯠꯇ꯭ꯔꯒ ꯃꯊꯪ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯕꯗꯣ ꯑꯗꯨꯗ ꯄꯤꯔꯛꯀꯦ ꯍꯣꯏ ꯌꯥꯅꯤ ꯄꯨꯈꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯇꯦꯟ ꯂꯥꯛꯏꯌꯦ ꯇꯦꯟ ꯅꯪ ꯂꯥꯛꯏꯔꯥ ꯐꯔꯦ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ
ꯑꯩꯁꯨ ꯅꯈꯣꯏꯗꯅꯦ ꯅꯈꯣꯏ ꯆꯦꯒ ꯑꯩꯈꯣꯏꯅꯤ ꯂꯥꯛꯀꯦꯅ ꯈꯟꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗ ꯊꯕꯛ ꯃꯌꯥꯝꯁꯤꯗꯕ ꯀꯔꯤ ꯂꯩꯒꯦ ꯏꯇꯩ ꯑꯩꯁꯨ ꯈꯔꯗꯤ ꯋꯥꯔꯦ ꯃꯥꯒꯤ ꯇꯣꯂꯣꯞꯇꯨꯅꯗꯤ ꯍꯤꯡꯕꯁꯦ ꯑꯩꯁꯨ ꯄꯩꯁꯥ ꯈꯔ ꯇꯥꯅꯤꯡꯉꯤ ꯏꯇꯩ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯟꯖꯜꯂꯒꯅꯦ ꯕꯦꯡ ꯑꯃ ꯍꯥꯡꯗꯣꯔꯦ ꯁꯤꯗꯩꯁꯤꯗ ꯅꯪꯁꯨ ꯅꯣꯏ ꯅꯤꯃꯥꯏꯁꯨ ꯄꯨꯟꯅ ꯊꯕꯛ ꯇꯧꯔꯣ ꯂꯥꯛꯑꯣ ꯂꯩꯕꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯀꯅꯦꯅ ꯍꯥꯏꯔꯤꯗꯣ ꯇꯦꯟ ꯑꯉꯥꯡꯗꯨꯁꯨꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯝꯖꯔꯁꯅꯨ ꯀꯥ ꯃꯌꯥꯝ ꯑꯃ ꯍꯥꯡ ꯂꯩꯔꯦ ꯀꯣꯝꯂꯞ ꯂꯩꯕ ꯌꯥꯅꯤ ꯀꯩꯅꯣ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯏꯇꯩ ꯑꯗꯣ ꯑꯩꯁꯨ ꯇꯥꯅꯤꯃꯥꯏꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤꯒꯦ ꯏꯆꯦꯒ ꯏꯇꯩꯒꯁꯨ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯎꯗꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤꯗ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯅꯈꯣꯏꯒꯤ ꯅꯥꯔꯅꯥꯏ ꯄꯩꯁꯥ ꯂꯩꯖꯔꯁꯨ ꯕꯦꯡꯗꯨꯗ ꯑꯗꯨꯝ ꯊꯥꯗꯕ ꯌꯥꯏ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯂꯥꯛꯇ꯭ꯔꯁꯨꯅꯦ ꯅꯣꯏ ꯇꯥꯅꯤꯃꯥꯏꯅ ꯌꯥꯔꯗꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒ ꯍꯦꯛꯇ ꯂꯥꯛꯑꯣ ꯅꯣꯏ ꯅꯇꯩ ꯋꯥꯗꯤꯅꯦ ꯊꯥꯖꯕ ꯋꯥꯠꯂꯤ ꯈꯨꯠꯆꯤꯟ ꯑꯃꯅꯤ ꯑꯩꯁꯨꯅꯦ ꯅꯣꯏꯅ ꯁꯤꯗ ꯂꯥꯛꯑꯒ ꯁꯦꯇꯜ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯥꯒꯤ ꯐꯨꯜꯁꯦ ꯄꯨꯔꯒꯅꯦ ꯅꯣꯏ ꯅꯆꯦꯁꯨ ꯄꯨꯕꯤꯒꯦ ꯈꯟꯕꯅꯤ ꯃꯄꯥꯟꯗ ꯈꯔ ꯄꯨꯊꯣꯛꯄꯤꯗ꯭ꯔꯗꯤꯅꯦ ꯉꯥꯎꯔꯛꯄ ꯇꯥꯔꯦ ꯅꯣꯏ ꯅꯆꯦꯁꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗꯤ ꯆꯥꯛꯈꯨꯝ ꯄꯨꯕꯤ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯀꯦꯕꯒꯥꯁꯦ ꯂꯣꯏꯅ ꯀꯥꯎꯔꯦ ꯏꯕꯦꯝꯃ ꯆꯠꯂꯤꯉꯩꯗꯅꯦ ꯑꯉꯥꯡ ꯑꯅꯤ ꯃꯅꯥꯛꯁꯨ ꯆꯪꯉꯨꯒꯦꯅ ꯈꯟꯕꯅꯦ ꯍꯣꯏ ꯌꯥꯝ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯦꯃꯤꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯃꯕꯨꯡꯅ ꯕꯅꯥꯔꯁꯇ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯪꯍꯧ ꯇꯥꯔꯦ ꯀꯩꯅꯣ ꯁꯦ ꯏꯁꯤꯡꯁꯦ ꯊꯛꯑꯣꯁꯦ ꯅꯪ ꯂꯥꯛꯄ ꯅꯥꯇꯩ ꯌꯥꯝ ꯆꯥꯔꯦ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯕꯅꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯈꯣꯏ ꯅꯕꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤꯅꯦ ꯕꯦꯡ ꯑꯃ ꯍꯥꯡꯉꯦꯌꯦ ꯑꯗꯨꯗ ꯅꯪꯁꯨ ꯌꯥꯎꯔꯗꯕꯅꯤꯀꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯍꯩꯒꯗ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯍꯩꯔꯣꯏꯗꯣꯏꯅꯣ ꯇꯣꯂꯣꯞꯄꯨ ꯀꯌꯥꯅꯣ 3,500ꯗꯒꯤ ꯍꯧꯅꯤ ꯍꯥꯏꯌꯦ ꯀꯨꯏꯔꯒ ꯃꯥꯏ ꯍꯦꯟꯒꯠꯆꯔꯛꯀꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯩꯖꯔꯒꯗꯤ ꯅꯪꯒꯤ ꯇꯣꯉꯥꯟꯅ ꯊꯥꯗꯔꯒ ꯇꯥꯟꯕꯁꯨ ꯌꯥꯏ ꯃꯤꯔꯛ ꯈꯔ ꯇꯤꯜꯂꯗꯤ ꯐꯩꯗꯅ ꯇꯣꯂꯣꯞꯀꯤꯕꯨꯗꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ ꯅꯪ ꯁꯨꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯅ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨ ꯐꯔꯦꯅꯦ ꯑꯩ ꯇꯧꯔꯒꯦ ꯑꯗꯣ ꯍꯩꯅꯗꯤ ꯇꯣꯛꯇꯣꯏꯅꯤꯀꯣ ꯀꯩꯗꯧꯕꯒꯤ ꯍꯩꯅꯔꯣꯏꯗꯣꯏꯅꯣ ꯍꯧꯖꯤꯛ ꯂꯨꯄꯥ 1,000 ꯄꯤꯌꯣ ꯀꯩꯗꯧꯅꯕ ꯄꯩꯁꯥꯅꯣ ꯑꯁ ꯏꯃꯥꯅ ꯕꯔꯗꯦ ꯆꯠꯇꯣꯏꯅꯦꯃꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯗꯣ ꯀꯩꯗꯧꯉꯩꯗꯤ ꯂꯥꯛꯑꯣ ꯍꯥꯏꯅꯣ ꯍꯌꯦꯡꯗꯤ ꯂꯥꯛꯑꯁꯨ ꯌꯥꯅꯤ ꯅꯈꯣꯏ ꯅꯕꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯂꯥꯛꯇꯣꯏ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ ꯅꯈꯣꯏ ꯅꯕꯥꯏꯒ ꯑꯍꯥꯟꯕꯅꯤꯅ ꯆꯠꯃꯤꯟꯅꯅꯕ ꯍꯣꯏ ꯍꯌꯦꯡ ꯂꯥꯛꯑꯒꯦ ꯑꯁ 1,000 ꯄꯤꯔꯣꯃꯤ ꯑꯁ ꯍꯣꯏꯕ ꯁꯣꯔꯦ ꯍꯣꯟꯗꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯁꯦ ꯊꯦꯡꯛ ꯌꯨ ꯒꯥꯔꯤꯗꯣ ꯇꯞꯅ ꯊꯧꯀꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯁꯥꯟꯇꯤ ꯑꯩ ꯅꯉꯣꯟꯗ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯁꯤꯅ ꯊꯥꯖꯕ꯭ꯔꯥ ꯊꯥꯖꯩꯅ ꯑꯗꯨꯝ ꯈꯪꯖꯩ ꯏꯕꯨꯡꯉꯣ ꯑꯗꯣ ꯅꯪ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯑꯗꯨꯝ ꯇꯤꯟꯅꯁꯤꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤꯁꯦ ꯑꯩ ꯅꯨꯡꯁꯤꯗꯕꯤ ꯋꯥꯅꯤꯅꯦ ꯊꯣꯛꯂꯛꯏꯁꯤꯗꯤ ꯀꯩꯗꯧꯕꯩꯅꯣ ꯑꯗꯨꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯕꯦꯡꯗ ꯊꯕꯛ ꯇꯧꯔꯅꯤ ꯍꯌꯦꯡꯗꯤ ꯆꯠꯂꯅꯤ ꯌꯥꯝ ꯐꯩꯌꯦ ꯇꯧꯁꯜꯂꯣ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯏꯅ ꯏꯆꯦꯒ ꯏꯇꯩꯒꯗꯣ ꯄꯨꯟꯅ ꯊꯦꯡꯅꯔꯛꯑꯦ ꯊꯕꯛꯄꯨ ꯂꯩ ꯍꯥꯏꯕ꯭ꯔꯅꯦ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯕꯦꯡ ꯑꯃ ꯍꯥꯡꯉꯦꯌꯦ ꯏꯝꯐꯥꯜꯗ ꯑꯗꯨꯗ ꯊꯕꯛ ꯌꯥꯎꯔꯨ ꯂꯥꯎ ꯍꯥꯏꯔꯛꯑꯦ ꯑꯉꯥꯡꯁꯨ ꯄꯨꯔꯒ ꯑꯥꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯑꯥꯗ ꯇꯝꯍꯜꯂꯅꯤꯌꯦ ꯏꯆꯦꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ ꯅꯪ ꯃꯔꯨꯞ ꯄꯩꯁꯥꯗꯤ ꯂꯧꯔꯛꯑꯕꯣ ꯂꯧꯔꯛꯑꯦ ꯑꯗꯨꯗꯤ ꯑꯩꯅ ꯇꯣꯂꯣꯞ ꯐꯪꯉ ꯁꯤꯡꯉꯁꯦ ꯍꯣꯏ ꯌꯥꯏꯗ ꯑꯩꯅ ꯁꯣꯏꯔꯁꯨꯅ ꯃꯔꯨꯞ ꯐꯪꯉꯒ ꯄꯤꯔꯁꯨ ꯄꯤꯔꯒꯦꯅ ꯍꯥꯏꯔꯝꯕꯅꯤ ꯏꯆꯦꯗ ꯕꯦꯡꯀꯤ ꯊꯕꯛꯇꯣ ꯌꯦꯡꯉꯨꯔꯁꯤ ꯃꯇꯝ ꯈꯔ ꯀꯥꯟꯅꯔꯗꯤ ꯑꯗꯨꯝ ꯇꯧꯁꯜꯂꯁꯤ ꯀꯩꯅꯣ ꯏꯍꯦ ꯑꯗꯨꯗꯤ ꯃꯔꯨꯞ ꯄꯩꯁꯥꯗꯣ ꯑꯃꯨꯛꯇ ꯄꯤꯔꯨꯈꯤꯒꯦ ꯏꯅꯦꯗ ꯑꯩ ꯂꯥꯛꯇꯣꯏ ꯍꯥꯏꯔꯝꯃꯅꯤ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯄꯤꯔꯨꯔꯒꯦ ꯏꯅꯦ
ꯍꯩꯃ ꯇꯦꯟ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ 이몽 ꯆꯪꯁꯤꯜꯂꯛꯑꯣ ꯌꯥꯔꯅꯤꯌꯦ ꯏꯅꯦ ꯑꯩ ꯆꯪꯉꯔꯣꯏꯒꯦ ꯑꯉꯥꯡꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯃꯅꯤ ꯁꯦ ꯃꯔꯨꯞꯀꯤ ꯄꯩꯁꯥꯗꯣ ꯐꯔꯦ ꯏꯅꯦ ꯑꯩ ꯈꯔ ꯊꯦꯡꯇꯣꯛꯈ꯭ರೆ ꯑꯩꯁꯦ ꯏꯝꯐꯥꯜꯗ ꯃꯇꯝ ꯈꯔ ꯂꯩꯗꯧ ꯃꯥꯜꯂꯦ ꯇꯥꯅꯤꯃꯥꯏꯒ ꯑꯩꯈꯣꯏ ꯏꯇꯩꯅ ꯕꯦꯡꯛ ꯑꯃ ꯍꯥꯡꯉꯦ ꯑꯗꯨꯗ ꯊꯕꯛ ꯇꯧꯔ ꯂꯥꯛꯑꯣꯌꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯀꯩ ꯅꯨꯃꯤꯠꯇꯩ ꯆꯠꯇꯣꯏꯅꯣ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯂꯩꯈꯤꯅꯤꯗ ꯏꯅꯦ ꯑꯗꯣ ꯏꯅꯦ ꯀꯨꯊꯤ ꯑꯃꯇꯪ ꯌꯦꯡꯊꯣꯛꯅꯤꯡꯉꯦ ꯀꯅꯥꯅ ꯐꯅꯤ ꯁ꯭ꯋꯥꯏꯗꯗꯤ ꯑꯐꯕ ꯂꯩꯇꯦꯅꯦ ꯃꯅꯤꯡ ꯂꯩꯀꯥꯏꯗꯗꯤ ꯄꯥꯕꯨꯡ ꯀꯨꯜꯂꯥꯏꯅ ꯌꯥꯝ ꯑꯐꯕ ꯑꯃ ꯂꯩ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏ ꯑꯗꯨꯗꯤ ꯅꯣꯡꯃ ꯌꯦꯡꯃꯤꯟꯅꯧꯁꯤꯀꯣ ꯏꯅꯦ 이해 안강 할람 따래 아이 짤라게 이네 짤로 뱅키 타박 이시디네 밑나 얌 싱거든 신세로 이거다 녹미 떠봐 이거다 강아브로 녹미 떠봐 봐 녹배 떠봐 감드라디네 까나드레이보 커스터머 싱나네 nanga wari yam saana nangba puondu Japan da dine smile tawba hitaba mi dine service amata phangdi asengmani ai hairisi ai khoi chwai gi officing da mi la ga suktu oktna ko takhatna aiba ngangning da gum tawbudo madudi yadre ko private bank da di smile tawba kamaina tu nana hujik tawrido adumaina ne pare चा खितम चाथोरसी आइसु लोइसलागे ए चकचारे बे कइन सांग चारकेने खरा चाउ चोदना ना बाइगा चारोइद चानिंगदे थबक हान मकाबो नुमिनेना इमान nga tung bijari pare ai खितम चारो की को ai जाक थिरमम नत्रा ang थिरमबने से ngaktam phamonggo ko ओइ बे ai bhe gi tuiche kaido bai hairoiduni he ai ipana bo as loiri gogo nang sari kelim dino saiga leite da ton aseng mani hanadi pangkoi da koirami tang tabam ta lehode nang ta sing leite boita dine ai sai ma manabi myam le yai sakati phajabra masak tanate mawuk siam na pai horen thabak loi chausira yai chaluse adu tallega hairadi ikai khrini da ton ado nupi koibaga di tangrabni as kamda khaluna me nanu bhe pamaba ai phram to ke me ko hoin chause ai beng chong bi ke thengre santi now be akhui ma mis khano go ko bune go mana santi man now be sakangna ramnina lamida thingnawdi kauna siko kauna dadi kaino aidi dum karokani gogosu tonga bank da punna thabak tawminabra pundeda aidi dukan phamani moi mayam chathanaba bank maya duda adune ene sumonda haramine ado akoi gogo je nupim da koide ado man pa man nupim ni le yarakadra ya oidradi khangde na haine apambadudi thoe haidokbana phaida haidokpo ngamda tawrini naubi min hanjakhini ko haidokpa ngamdringaida ayarge se asai no bi se pa min hairabne haima kamdo wi hairadna tuna sinaba aseng hairadna ikaim sidawreda ai yani kaidoba yaroidoino ado luna di tobiu ko dumai hayudana obi nang yare ko adudi ongda nooba si ongda nooba yare ki ho mamit la nangbo saji mitara rang se mamit la nangbo saji mitara nang se nong matang udabada nangi namito udunata
Sajimi tara nang se Kiho mamitla nangbo Nupi urari Kiho mami oirai Yumburembi oina leiraro Sajimi tana yeng jage Yumburembi oirai Kiho mami ko thoke Yumburembi oirai Kiho mami ko thoke Sajimi Ine, kuthi ani do. Tada, kuthi ani sida yengbiyu ba? Yani yani. Ibungo, karamba hani yengsige? Ha ibema. Ine, tani mai se hana yengsi ko. Khura, adongi yetna paibiri do hana yengbiro. Dosa lambam kai kai lege, yum kai hongba yagadra. Lamda chatlaga paisa tanbada kemta kairoidabra. Kitang kupna yengbiyo khura. Hoi. Makhana kalmitu. Atai mai kai oradi adum karisu kaide. Yum hongbu yai. Dasa phai awang kaba kanani koibu. Nang na hangning ba kari ledi. Hangu. Yani khura. Amado yengbiro khura. Yani. Phamna linda phami. Karma jugni. Chekshelu koibe ma. Sahi ani mukti. Kaya pangdi. Mine yamna kalai. Yengsiliko. Lamda chatlaga paisa ga tanba yaroidro khura. Chalo yai. Kaisu kaidi. Ngai khone. Nangbu yamna nungsijaba. Yamna khanbiba nupa ama. Thingnagadorine. Kaino harisibo. Tada karino. Madi mayum pandana macha leirabini. Kadaidagi atopa nupa amuk thengnadoino. Hai ibema. Adumaina ne. Tinkhet lekekenu. Kuti sida ne. Idambana niko. Nakhoi yumdagine chingkhaida oigani nupasi. Yamna phani. Nangidamakne shiba phawa ngamgani. Nangdine mina su yama yengsili seksina chaluko. Se ai ige. Lu sa phera masijalu. Nangidi rati ma pandagi taga. Loibirabo khura. Lore. Loiselasi. Aikhoi amu chacharukhige khura. Kuthi se thanamo. Akupa marol dine ai ningthini iramage. Hore lungthilne nani bu lobula halu. Ine, kuthi yengbodo phagi amale aidi. Chumgan bro. Chumdi am chumbani he. Chumbudi chumba adura hoi tiengi nupa ham lakane do. Adune ine aidine kuthi yenginga da nongding mana khangbada sirabane mi. Kanana khangno ibema. Hayeng nangna imphal chatpaduda thengnaradi nupa do ko. Kadai dei nupa aibo. Mathak dei tarak toiba. Hello? Santi, nangdi nupa tuba yam khane ina. Chumbro. Kanana haiba? Ai nupa yam koyede. Mini sumaina rakpane. Ado, mido kanano ba? Angta hairong ne. Mido kanano ba? Phagi tobane bema. Saurong maline. Saugdeda. Koyebu, koy habni kaino. Ha. Chumme midu na haido. Nangi phana bane. Aidi nupa yam koy bane. Nang to aduna pharani. Yamna wae nangdi. Phagi to si adrabo. Aidi phagi yade ko.
ꯌꯥꯗꯦꯁꯦ ꯍꯌꯦꯡꯒꯩ ꯈꯪꯉꯣ ꯌꯥꯔꯦ ꯋꯥꯔꯅꯣ ꯇꯣꯛꯑꯁꯤ ꯋꯥꯔꯤꯁꯤ ꯅꯕꯨꯗꯤ ꯐꯖꯅ ꯍꯥꯏꯌꯨꯀꯣ ꯒꯣꯒꯣꯒꯤ ꯃꯇꯥꯡꯗꯣ ꯊꯃꯣꯏ ꯀꯥꯏꯒꯅꯨ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪꯅꯁꯨ ꯈꯔ ꯍꯥꯏꯕꯤꯌꯣꯕ ꯍꯣꯏ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯒꯤꯔꯒꯤ ꯇꯛꯄꯗꯣ ꯇꯧꯔꯛꯀꯅꯣ ꯑꯩ ꯑꯗꯨꯝ ꯌꯥꯍꯟꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯈꯔ ꯐꯅꯕ ꯁꯤꯟꯕꯤꯔꯣꯀꯣ ꯊꯝꯃꯒꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤꯗ ꯂꯥꯛꯄꯅꯤꯅ ꯃꯌꯥꯝ ꯄꯨꯂꯞ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯁꯤꯀꯣ ꯌꯥꯏꯗ ꯌꯥꯏꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨ ꯃꯌꯥꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯑꯩꯒꯤ ꯆꯥꯛ ꯀꯣꯡꯖꯒꯦꯀꯣ ꯍꯜꯂꯣ ꯒꯣꯒꯣ ꯑꯁꯤ ꯇꯅꯣꯡꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯅꯠꯇꯅ ꯕꯣꯇꯜꯗꯒꯤ ꯆꯥ 30 ꯊꯥꯒꯠꯄꯤꯔꯛꯎꯕ ꯑꯗꯨꯝ ꯂꯩꯈꯣ ꯅꯧꯕꯤꯍꯨꯔ ꯑꯃꯇꯪ ꯆꯧꯁꯤ ꯁꯟꯊꯤꯗꯣ ꯐꯣꯟꯅ ꯁꯛ ꯑꯃ ꯆꯦꯛꯈꯥꯏꯔꯦ ꯃꯤꯡ ꯈꯪꯅꯁꯦ ꯃꯥꯒꯤꯅ 10 ꯑꯩꯒꯤꯅ ꯅꯤꯃꯥꯏ ꯑꯣ ꯑꯩꯒꯤ ꯃꯤꯡ ꯇꯣꯟ ꯑꯩꯒꯤ ꯃꯤꯡꯅ ꯄꯨꯔꯅꯤꯃꯥ ꯕꯦꯡꯀꯤ ꯊꯕꯛꯁꯤꯗꯤ ꯄꯩꯁꯥꯒꯤ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯗꯗꯤ ꯄꯨꯔꯥ ꯑꯅꯧꯕ ꯑꯣꯏꯕ ꯆꯞ ꯃꯥꯟꯅꯩ ꯇꯥꯅꯤꯃꯥꯏ ꯑꯩꯁꯨ ꯑꯅꯧꯕꯅꯤ ꯑꯔꯤꯕ ꯁ꯭ꯇꯥꯐ ꯍꯥꯏꯔꯒꯗꯤ ꯏꯇꯤꯃ ꯄꯨꯔꯅꯤꯃꯥ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯄꯨꯔꯅꯤꯃꯥꯗ ꯍꯪꯉꯒ ꯂꯣꯏꯊꯣꯛꯑꯅꯤ ꯑꯩꯗꯤ ꯀꯩꯝꯇꯁꯨ ꯈꯪꯗꯅ ꯃꯌꯥꯝ ꯆꯥꯁꯦ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯄꯨꯖꯔꯛꯑꯦꯀꯣ ꯆꯥ ꯁꯣꯝꯗ ꯂꯩꯖꯔꯦ ꯑꯁ ꯒꯣꯒꯣ ꯅꯪ ꯁꯤꯃꯕ ꯆꯥꯁꯦ ꯑꯝꯇ ꯆꯥ ꯄꯥꯏꯁꯦ ꯆꯥꯁꯦ ꯑꯝꯇ ꯂꯥꯟꯖꯔꯛꯀꯦ ꯁꯤꯒꯤ ꯆꯥꯁꯦ ꯑꯇꯣꯞꯄ ꯁ꯭ꯇꯥꯐꯁꯤꯡꯅ ꯄꯤꯖꯔꯨ ꯉꯁꯤ ꯇꯣꯟꯒꯤ ꯑꯣꯐꯔꯁꯤꯗꯤ ꯍꯥꯎꯈ꯭ꯔꯦꯗ ꯑꯋꯣꯏꯕꯅꯦ ꯆꯥꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯇꯣꯟ ꯆꯠꯂꯁꯤꯔꯥ ꯆꯠꯂꯁꯤ ꯅꯣꯏꯕꯥꯅꯤꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯨꯝ ꯅꯛꯅꯕ꯭ꯔꯣ ꯅꯪꯗꯤ ꯏꯇꯩꯃ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯎꯅꯕ ꯆꯠꯇꯣꯏ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯤꯗ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯁ ꯀꯩꯅꯣꯅꯦ ꯃꯥꯅꯦ ꯇꯥꯅꯤꯃꯥꯏ ꯇꯣꯟꯁꯦ ꯃꯥꯒꯤ ꯁꯥꯏꯅ ꯁꯛ ꯌꯥꯝ ꯆꯦꯛꯈꯥꯏꯔꯛꯏ ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯣ ꯆꯠꯂꯣ ꯆꯠꯂꯣ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗꯒꯁꯨ ꯄꯣꯔꯛꯑꯣ ꯁꯛ ꯈꯪꯅꯁꯦ ꯍꯣꯏ ꯄꯣꯔꯛꯀꯦ ꯄꯣꯔꯛꯀꯦ ꯃꯌꯥꯝ ꯆꯧꯈꯤꯒꯦ ꯀꯩꯅꯣ ꯅꯣꯏꯅꯤ ꯉꯥꯡꯅꯩꯁꯤꯕꯣ ꯃꯁꯤ ꯑꯉꯥꯡꯁꯤꯁꯨꯅꯦ ꯃꯆꯦ ꯑꯅꯥꯕꯁꯤꯗ ꯍꯦꯛꯇ ꯍꯧꯏ ꯉꯥꯏꯈꯣ ꯑꯇꯩꯗꯤ ꯂꯥꯏꯔꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛ ꯐꯖꯩꯅꯦꯍꯦ ꯑꯁ ꯏꯃꯥ ꯀꯥꯟ ꯇꯧꯔꯅꯣꯕ ꯑꯩ ꯅꯠꯇꯦꯃꯤ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯕ ꯍꯩꯔꯕ꯭ꯔꯣ ꯑꯁ ꯀꯣꯏꯗꯦꯃꯤ ꯉꯁꯥꯏꯒꯤꯗꯨꯗꯤ ꯌꯥꯏꯁꯀꯨꯟꯗꯩꯅꯤ ꯍꯥꯏꯔꯝꯃꯤꯅꯦꯍꯦ ꯏꯕꯦꯝꯃ ꯑꯁ ꯌꯥꯏ ꯑꯩꯈꯣꯏ ꯃꯥꯁꯤ ꯄꯨꯔꯥ ꯆꯨꯝꯅ ꯇꯤꯟꯅꯕꯅꯦꯃꯤ ꯑꯣ ꯑꯩꯈꯣꯏꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯆꯨꯝꯅ ꯇꯤꯟꯅꯕ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗꯗꯤ ꯑꯩꯗꯤ ꯏꯃꯧ ꯑꯣꯏꯔꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦꯗꯅ ꯍꯣ ꯑꯩꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯅꯦ ꯍꯩꯃ ꯑꯣ ꯁꯤ ꯍꯥꯏꯔꯗꯤ ꯐꯔꯦꯅꯤꯅꯦ ꯍꯩꯃ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯆꯥꯛꯀ ꯆꯥꯔꯒ ꯆꯠꯁꯤꯀꯣ ꯏꯃꯥ ꯆꯥ ꯑꯩ ꯍꯦꯛꯇ ꯂꯣꯜꯂꯨꯔꯒꯦ ꯏꯚꯥꯏ ꯆꯥ ꯑꯩ ꯂꯣꯜꯂꯨꯔꯒꯦ ꯌꯥꯅꯤ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯗꯣꯛꯄꯤꯔꯝꯃꯗꯅꯤ ꯑꯩꯁꯨ ꯁꯟꯗꯦꯅꯦꯗꯅ ꯑꯃꯣꯠ ꯑꯀꯥꯏ ꯈꯔ ꯂꯣꯏꯁꯜꯂꯨꯔꯦꯅꯦ ꯃꯗꯨ ꯊꯦꯡꯉꯤꯅꯤ ꯀꯥꯏꯗꯦꯗ ꯁꯨꯇꯤꯅꯤꯅ ꯏꯟꯁꯥꯡꯕꯨ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯉꯥ ꯂꯩꯔꯦ ꯑꯩ ꯉꯥ ꯁꯦꯝꯕ ꯍꯧꯔꯝꯃꯒꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯕꯅꯤꯀꯣ ꯊꯨꯅ ꯂꯣꯏꯖꯧ ꯑꯩꯈꯣꯏ ꯇꯣꯟꯁꯤ ꯊꯕꯛꯀ ꯌꯥꯝ ꯐꯔꯝꯃꯦꯅꯦ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯑꯐꯕ ꯅꯨꯄꯤ ꯂꯩꯔꯗꯤ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ ꯀꯩꯅꯣ ꯑꯩꯗꯤꯅꯦ ꯏꯃꯧ ꯄꯥꯝꯃꯕꯅꯤꯅꯦ ꯃꯔꯨꯞꯀꯤ ꯄꯩꯁꯥꯗꯨꯅ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯇꯥꯕꯅꯦ ꯏꯅꯦꯗ ꯌꯥꯎꯁꯪ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗ ꯍꯥꯟꯅ ꯈꯔ ꯄꯤꯌꯣꯅ ꯆꯠꯂꯨꯁꯤꯔꯣ ꯑꯁ ꯂꯣꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯁꯤꯗ ꯄꯩꯁꯥ ꯂꯩꯇꯕꯁꯤꯗ ꯍꯥꯏꯕꯅꯤꯗ ꯑꯉꯥꯡꯒꯤꯁꯨ ꯗ꯭ꯔꯦꯁ ꯂꯩꯕꯤꯗꯕ ꯌꯥꯔꯣꯏ ꯌꯥꯎꯁꯪꯒꯤ ꯑꯗꯨꯒ ꯇꯣꯟꯒ ꯇꯥꯟꯅꯔꯒ ꯄꯩꯁꯥ ꯈꯔ ꯊꯥꯗꯒꯦꯅꯁꯨ ꯈꯜꯂꯤꯌꯦ ꯑꯩꯗꯤ ꯌꯦꯡꯉꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯗ꯭ꯔꯦꯁꯇꯤ ꯑꯩꯒꯤ ꯇꯣꯂꯣꯞ ꯐꯪꯉ ꯂꯩꯔꯁꯤ ꯀꯩꯅꯣ ꯑꯗꯨꯒ ꯕꯦꯡꯀꯤꯁꯤ ꯇꯣꯂꯣꯞ ꯐꯪꯉꯛꯑꯅꯤ
ꯃꯔꯨꯞꯀꯤ ꯄꯩꯁꯥꯗꯣ ꯐꯪꯉꯒ ꯃꯔꯨꯞ ꯍꯨꯟꯕ ꯋꯥꯗꯅꯕ ꯇꯣꯟꯒ ꯐꯖꯅ ꯇꯥꯟꯅꯔꯒ ꯁꯥꯟꯗꯣꯛꯑꯁꯤ ꯇꯣꯟꯗꯨ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝꯅꯁꯨ ꯆꯝꯕ ꯃꯥꯜꯂꯦ ꯑꯉꯥꯡꯗꯣ ꯃꯔꯨꯞꯁꯤ ꯌꯥꯝ ꯃꯣꯛꯄ ꯃꯥꯜꯂꯦ ꯑꯩꯗꯤ ꯃꯥꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯕꯦꯡ ꯃꯅꯨꯡꯗ ꯑꯩꯁꯨꯅꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯕꯦꯡꯛꯇ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯒꯦꯀꯣ ꯇꯣꯟꯁꯦ ꯉꯁꯥꯏꯗꯒꯤ ꯏꯀꯥꯏ ꯆꯠꯄ ꯇꯜꯂꯦꯅ ꯌꯥꯗ꯭ꯔꯤꯕ ꯁꯥꯟꯇꯤ ꯑꯦ ꯀꯩꯗꯧꯕꯩꯅꯣ ꯑꯗꯨꯗꯤ ꯑꯁ ꯅꯣꯏ ꯋꯥꯗꯣ ꯁꯣꯏꯔꯦꯀꯣ ꯇꯣꯟ ꯉꯔꯥꯡꯒꯤ ꯊꯥꯕꯜꯒꯤꯗꯣ ꯁꯥꯟꯇꯤꯅ ꯁꯥꯎꯅꯣꯌꯦ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯃꯥꯒ ꯇꯣꯛꯅꯕ ꯀꯨꯏꯔꯦ ꯍꯥꯏꯕꯅꯤ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯄꯥꯏꯒꯦ ꯍꯥꯏꯕꯗꯨꯗ ꯄꯥꯏꯍꯟꯕꯅꯦꯌꯦ ꯅꯪꯅ ꯊꯣꯛꯆꯈꯤꯕꯅꯦ ꯍꯥꯏꯅ ꯁꯥꯟꯇꯤ ꯑꯁꯦꯡꯕꯒꯤ ꯅꯨꯄꯥꯗꯣ ꯅꯪꯅ ꯀꯣꯏꯍꯟꯗ꯭ꯔꯕ꯭ꯔꯅꯦ ꯅꯥꯎꯕꯤꯅ ꯍꯥꯏꯁꯦ ꯂꯣꯏ ꯆꯨꯝꯃꯕꯅꯤ ꯑꯁꯦꯡꯕꯅꯦ ꯃꯥꯒ ꯇꯣꯛꯅꯕ ꯀꯨꯏꯔꯕꯅꯦ ꯁꯥꯟꯇꯤ ꯑꯁꯦꯡꯕꯒꯤꯔ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯗꯤ ꯅꯪꯅꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯃꯇ ꯍꯥꯏꯌꯨꯅꯦ ꯑꯁ ꯑꯗꯨꯗꯤ ꯐꯔꯛ ꯇꯥꯅꯤꯍꯦ ꯇꯣꯟ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯇꯥꯕ ꯑꯩꯈꯣꯏꯒꯁꯤ ꯏꯀꯥꯏꯔꯛꯀꯗꯧꯔꯤ ꯅꯥꯎꯕꯤꯕꯥꯅꯤ ꯃꯄꯥꯟꯗ ꯉꯥꯛ ꯂꯩꯔꯝꯃꯨꯔꯣ ꯑꯗꯨꯝ ꯐꯝꯈꯣꯕ ꯒꯣꯒꯣ ꯐꯔꯛ ꯇꯥꯔꯛꯑꯅꯨ ꯇꯣꯟ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯏꯕꯥꯅꯤꯗꯪ ꯎꯅꯕꯗ ꯍꯥꯏꯒꯦ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝꯃꯛꯁꯤꯗ ꯍꯥꯏꯒꯗꯕꯅꯤ ꯑꯁ ꯉꯥꯎꯈꯠꯂꯛꯑꯅꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯤꯅꯦ ꯑꯩ ꯊꯥꯖꯕ ꯉꯝꯃꯣꯏ ꯑꯁ ꯁꯥꯟꯇꯤ ꯀꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯑꯇꯣꯞꯄꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯈꯛ ꯍꯥꯏꯕꯨ ꯀꯩꯗꯧꯒꯦ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯕꯨ ꯀꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯣꯍꯦ ꯐꯔꯦꯁꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯌꯥꯔꯕ ꯇꯣꯟ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ ꯇꯣꯟ ꯄꯦꯟꯕ ꯈꯔꯗꯤ ꯋꯥꯠꯂꯦ ꯒꯣꯒꯣ ꯆꯠꯁꯤꯔꯥ ꯊꯦꯡꯉꯅꯤ ꯅꯣꯕꯤ ꯁꯥꯟꯇꯤ ꯆꯠꯂꯨꯈꯤꯒꯦ ꯌꯨꯝꯗ ꯑꯗꯨꯝ ꯆꯠꯂꯗꯣꯏꯔꯣ ꯈꯪꯗꯦ ꯌꯨꯝꯗ ꯆꯠꯀꯗꯣꯏꯔꯥ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯁ ꯀꯟꯕꯨꯛꯁꯨ ꯂꯩꯇꯦꯅꯦ ꯀꯩ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯦ ꯍꯥꯏꯅꯣ ꯀꯔꯤꯝ ꯂꯩꯇ꯭ꯔꯕꯣ ꯑꯩꯅ ꯉꯁꯥꯏ ꯏꯟꯁꯥꯡ ꯈꯔ ꯂꯩꯁꯤꯗꯤ ꯌꯥꯗꯦ ꯀꯩꯅꯣ ꯑꯔꯩꯕ ꯍꯋꯥꯏꯔ ꯀꯩꯅꯣꯗꯣ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨ ꯀꯩꯅꯣ ꯍꯣꯏ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯜꯂꯒꯦ ꯍꯋꯥꯏꯔ ꯀꯩꯅꯣ ꯉꯁꯤꯗꯤ ꯐꯖꯅ ꯋꯥꯔꯦꯕꯣ ꯑꯩꯗꯤꯅꯦ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯇꯨꯝꯃꯨꯔꯅꯤ ꯋꯥꯕꯅ ꯌꯥꯗ꯭ꯔꯦꯕ ꯋꯥꯕꯒ ꯌꯥꯔꯣꯏꯀꯣ ꯌꯨꯝꯗ ꯑꯩ ꯍꯌꯦꯡ ꯉꯇꯥ ꯍꯥꯏꯗꯗꯣꯏꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯣꯜꯂꯤꯡ ꯋꯥꯏꯔꯝꯒꯗ ꯂꯣꯏ ꯂꯣꯏꯁꯜꯂꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯊꯦꯡꯅꯦꯃꯤ ꯕꯦꯡꯛꯇꯤ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯍꯜꯂꯛꯑꯒ ꯆꯠꯄ ꯅꯪꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯪꯉꯣꯏꯗ ꯑꯩ ꯕꯦꯡꯛ ꯆꯠꯂꯝꯃꯒꯦ ꯇꯥꯅꯤꯃꯥꯏꯅ ꯏꯇꯣꯝꯗ ꯍꯥꯏꯗꯕꯤꯌꯨꯔꯣ ꯑꯗꯨꯁꯨ ꯌꯥꯏꯅꯦ ꯃꯔꯨꯞ ꯄꯩꯁꯥꯗꯨꯅ ꯑꯩ ꯄꯥꯏꯔꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯏꯊꯟꯗ ꯆꯠꯂꯗꯤ ꯈꯔꯗꯤ ꯊꯦꯡꯛꯇꯧ ꯃꯥꯜꯂꯤ ꯍꯩ ꯉꯟꯅ ꯂꯥꯛꯑꯗꯤ ꯕꯦꯡꯛꯇ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ 이제 ꯑꯩ ꯁꯣꯝꯗ ꯂꯩ ꯆꯪꯉꯛꯑꯣ ꯁꯦ 이만한 피지 피 ꯀꯗꯥꯏ ꯀꯗꯥꯏ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯐꯝꯃꯝꯃꯨ 야니 제 아시 타로기 ꯊꯦꯡꯉꯤ ꯀꯨꯏꯔꯣꯏꯅꯦ ꯅꯪ ꯊꯛꯇ꯭ꯔꯁꯨ ꯅꯃꯥꯟꯅꯕꯁꯤ ꯄꯤꯊꯛꯀꯗꯣꯏꯅꯤ ꯀꯩꯅꯣ ꯌꯥꯅꯤ ꯏꯆꯦ ꯅꯣꯡꯃ ꯊꯥꯒꯦ ꯉꯁꯤꯗꯤ ꯊꯥꯔꯣꯏꯒꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯇꯣꯟ ꯑꯩ ꯒꯨꯍꯥꯇꯤ ꯆꯠꯄ ꯌꯥꯏꯀꯣ ꯈ꯭ꯋꯥꯡꯁꯦ ꯑꯗꯨꯝ ꯍꯧꯋꯤ ꯍꯣꯠ ꯋꯥꯇꯔꯗ ꯍꯥꯟꯒꯦꯗꯅ ꯏꯁꯤꯡ ꯂꯨꯝꯃꯤꯕꯅꯤ ꯅꯪ ꯌꯥꯎꯒꯗꯕꯅꯤꯀꯣ ꯆꯠꯄ ꯍꯣꯏ ꯏꯆꯦ ꯆꯠꯂꯝꯗꯥꯏ ꯈꯟꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯆꯠꯂꯒꯦ ꯑꯁ ꯄꯉꯥꯡ ꯉꯥꯡꯉꯤ ꯅꯪꯁꯤꯃ ꯇꯣꯟꯗꯣ ꯑꯩ ꯐꯣꯟ ꯇꯧꯒꯦꯁꯦ ꯉꯔꯥꯡ ꯃꯥ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯁꯦ ꯑꯩ ꯈꯪꯉꯤ ꯍꯦꯔꯥ ꯑꯩ ꯁꯥꯊꯤ ꯂꯧꯔꯛꯄꯩꯗꯨ ꯃꯥ ꯏꯀꯥꯏꯔꯝꯃꯅꯦꯕ ꯑꯩꯅ ꯁꯨꯝ ꯆꯨꯝꯅ ꯐꯥꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯀꯥꯏꯗ ꯃꯥꯜꯂꯤ
taubu디 madi saubudi saugandabanida. Mana so aingonda chaira'ine. Tani ma ikairamani na. Aina ikairoida ikainingaga ikaijasano na phagi tathoambane. Aidi kedaba ikaidiba. Phone dum tawbigese. Hello. Tani mai, kai hage. Ton, kadawrige nangbo? Ngara ini phagi toklu saubro. Kai matang tani mai. Hero, ngara ina satin biru aibdu. Saudida. Kedabe saudina dubo. Ado ikai bam dile. Karige. Tani mai ngai jang leini lehoroge na habdo. Adu di ken khalu no he. Jang am to lehugdu sum to buiwani. Ado lo lemina si abdubo. Iti mapuni manasu. Tani mai se akoi puninda malena hare. Ton almai khalu no yuni puni mada. Hoi, adu budi hairege. Kai greda du dia. Aina di thiengani na sum khan buiwani. Do tani mai. Haidi mai tong ko. Oh, ai haenge di sungai aja ro. Se noi friend lei pehla ke. Ado ai lu shalu gi ge. Hello? Don. Ngasi di khara ngana lau ko. Ai tomda lakdoine ba. Keno tani mai laoidro. Yumda haithoraga maruki paisa loruni haye. Aduga paisa do nongonda pirage. Nangna haibado. Oh. Ado ngasi yadira. Ngaladi yaniye. Ado tani mai na thenga adi hayeng ta dong male. Oh, adudi pare pare. Ai heng gogo da pirage. Hoi hoi, aduna pharani. Oh, adu thamage koi tema. Ngai ko he. Na wari sana gi sikaino. Yam thamningabo. Horen kauni ko ngantana lakpa. Ngasidi tani magi phone se aina lahaudoine noi ka pau phongna na ba. Adu phone dum pigo ba. Ai budi ngana lake ba. Tani mai gon pau phongna ba nungai roi ba. Piroi piroi. Aina pa haudoine. Ai loisalaga laage ko. Thamo thamo. Angang phel lakrabo. Ngasai sakhreda. Chaksarabo tani mai bo. As ai di charoi da adam toroge. Horen ada thaude oirangani ne. Noi agi party singduga. Nate. Ai busi yam pambai type ta. Phone se ai pa horage ko. Horen ai tomda nungaite ba. Purnima hega pau phawdok phajin tongna ba. Pai horoi be me pai horo. Horen phone patok tor ko du churu. Pai horo yare. Ai chalu ki ge. Hello, Don. Ai tholok tawre ko. Noidi. Adudi han batana rase ko. Itaw, amta ngai ko. Singkai. Kuya na udo ba. Kai chaloino. Ai sida thabam chalubane. Ngai ko nang santi unadrabo. Marmak tudam unai. To indi unadida. Hojiksu maga unaraga layoramnine. Pakta nupam ko phamobune. Singkai. Santigi Simon bro. Adudi chapchana khangdeda. Naubisu yawe mai ormusu. Ado don yenguslo chache. Chalugi. Pare. Gogo. 난 당은 중음다. 산티기 왜 지탄을 중어봐. 누파던 들으시고. 마네 돈 마네. 산디기 차이 쇼이 그런데.
Tao. Chip sabi na mira. Sum chip sami narmanida. Santi. Nobi. Santi. Tips ko na dro. Kara lo ke. Eh, doon si layam tatlina. Kaya hino kang di. Ngasina kara hin tatli. Tao ngalay biyo ko. Ay kita ngansaram. 집 그릇 짬이 너기지 개노. 호이니, 그릇 짬이 너기지 개노. 아이디 하나 사람이 있다. 타밤 레옥도 보네. 너무 분세. 사티야, 너비야. 아이 사람 먹일까? 산티, 넌 또 있을 개노. ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯆꯨꯝꯕ ꯁꯥ ꯅꯪꯅ ꯉꯥꯡꯉꯤꯗꯤ ꯀꯩꯅꯣ ꯑꯆꯨꯝꯕ ꯁꯥꯕꯩ ꯋꯥ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕꯗꯣ ꯆꯥꯝꯊꯣꯛꯅꯕ ꯂꯥꯛꯑꯝꯕꯅꯤ ꯊꯥꯖꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯑꯩꯕꯨ ꯇꯜꯂꯁꯨ ꯑꯗꯨꯝ ꯇꯣꯛꯑꯣ ꯅꯥꯎꯕꯤ ꯑꯁꯦꯡꯕ꯭ꯔꯅꯦ ꯆꯥꯝꯊꯣꯛꯅꯕ ꯂꯥꯛꯄ꯭ꯔꯕ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯇꯣꯟ ꯆꯥꯝꯊꯣꯛꯅꯕ ꯂꯥꯛꯄꯅꯦ ꯇꯣꯟ ꯀꯩꯗꯧꯔꯦ ꯁꯨꯛ ꯊꯦꯡꯉꯗꯤ ꯒꯣꯒꯣꯒꯤ ꯄꯩꯁꯥ ꯊꯧꯕ ꯕꯖꯥꯔꯗ ꯆꯪꯉꯛꯄ ꯑꯗꯨꯅꯅꯦ ꯅꯨꯄꯤꯗꯨꯅꯅꯦ ꯄꯤꯔꯣꯏꯗꯣꯏꯒꯤ ꯀꯗꯔ ꯇꯧꯔꯤꯖꯥꯠꯅꯤ ꯑꯉꯥꯡꯅꯦꯅ ꯑꯩꯅꯅꯦ ꯅꯝꯗꯅ ꯂꯧꯔꯛꯄꯅꯦ ꯈꯣꯡꯎꯞ ꯃꯔꯤꯒꯁꯦ ꯂꯣꯏ ꯇꯠꯂ ꯄꯣꯠꯅꯤ ꯅꯣꯡ ꯇꯥꯕꯁꯤꯗ ꯇꯥꯅꯤꯃꯥꯏꯗꯤ ꯌꯧꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯁ ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯂꯥꯛꯄ ꯄꯩꯁꯥꯗꯨꯁꯨ ꯄꯨꯔꯛꯑꯕꯅꯦ ꯇꯣꯟꯗ ꯍꯌꯦꯡ ꯄꯤꯔꯁꯤꯀꯣ ꯑꯗꯨꯗꯤ ꯇꯣꯟꯗ ꯐꯣꯟ ꯇꯧꯁꯤꯔꯥ ꯇꯣꯟꯗ ꯐꯣꯟ ꯇꯧꯈ꯭ꯔꯁꯤꯔꯣ ꯑꯗꯨꯒ ꯍꯥꯏꯈ꯭ꯔꯁꯦ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯔꯒꯨꯝꯁꯤꯗ ꯍꯌꯦꯡ ꯑꯗꯨꯝ ꯄꯤꯔꯁꯤ ꯀꯩꯅꯣ ꯍꯣꯏꯗ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯒꯨꯝꯗꯅ ꯑꯗꯨꯗꯤ ꯇꯥꯅꯤꯃꯥꯏ ꯄꯩꯁꯥ ꯈꯔ ꯂꯩꯔꯤꯉꯩꯁꯤꯗ ꯆꯥꯛ ꯆꯥꯃꯤꯟꯅꯍꯧꯔꯁꯤꯔꯣ ꯇꯣꯟꯒ ꯒꯣꯒꯣꯒꯗꯣ ꯅꯪ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯣ ꯀꯩꯅꯣ ꯑꯗꯨꯕꯨ ꯍꯣꯏ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯍꯌꯦꯡ ꯄꯩꯁꯥ ꯄꯤꯕꯗ ꯑꯗꯣ ꯑꯩ ꯈꯣꯡꯎꯞ ꯁꯤꯝꯇ ꯂꯩꯒꯦꯀꯣ ꯁꯤꯃꯁꯨ ꯇꯠꯂꯦꯕ ꯇꯣꯟ ꯍꯣꯏꯒ ꯒꯣꯒꯣ ꯍꯣꯏꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯣ ꯀꯩꯅꯣ ꯑꯩꯗꯤ ꯍꯌꯦꯡꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯁ꯭ꯀꯨꯜꯁꯨ ꯉꯥꯛꯇꯪ ꯌꯧꯅꯤꯡꯉꯤ ꯆꯠꯇꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯩꯔꯒꯦꯀꯣ ꯑꯉꯥꯡꯗꯤ ꯃꯈꯥꯔꯣꯝꯗ ꯑꯉꯥꯡ ꯃꯌꯥꯝꯒ ꯁꯥꯟꯅꯧꯔꯤꯅꯦ ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ 이 헬로 따님아 이엔데 레이드니고 나사이쇼 이장 레이브다 이때문에 배상 다 합게 하디 야대 야대 아코니 좀 누시는 사생 공니 마투는 누용 레유 그이노 아스 고고노쇼 야미 까이나 하이드 땡 걸로 노유 하잉가 다둠 라오 예 레미네 우드니 고고노니 분을 라오고 호이 따님아 아두브디 라크니 아 노이 타바 파헬로 로 작생을 내는 거냐 야르다 담마게 따님아 헤이면 오늘하게 우리 겸 레이트에버 엥 그런 건 그다음니까 담에 ꯍꯜꯂꯣ ꯇꯣꯟ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯑꯩꯈꯣꯏꯗꯣꯝꯇ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯀꯩ ꯂꯩꯒꯦ ꯍꯌꯦꯡꯒꯤ ꯏꯟꯁꯥꯡ ꯈꯔ ꯂꯩꯒꯦꯅ ꯇꯧꯔꯤꯌꯦ ꯀꯨꯏꯔꯣꯏꯌꯦ ꯑꯩꯈꯣꯏ ꯆꯦꯕꯣꯛꯇꯪ ꯆꯠꯃꯤꯟꯅꯁꯦ ꯇꯧꯕꯅꯦ ꯐꯠ ꯂꯥꯛꯁꯦꯕ ꯑꯗꯨꯒ ꯂꯩꯌꯣꯕꯀꯣ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯍꯣꯏ ꯂꯥꯛꯀꯦ ꯀꯣꯏ ꯈꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯃꯁꯥꯅꯁꯨ ꯌꯥꯏꯗꯨꯕꯣ ꯑꯁ ꯒꯣꯒꯣ ꯅꯪ ꯐꯥꯒꯤꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦꯀꯣ ꯑꯁ ꯇꯣꯛꯑꯁꯤ ꯌꯥꯔꯤꯁꯦ ꯑꯩ ꯏꯇꯩ ꯃꯇꯦꯝꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯝꯆꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯁꯥꯟꯇꯤꯗ ꯆꯦꯜꯂꯝꯃꯗꯤ ꯀꯌꯥꯝ ꯄꯦꯟꯅꯤ ꯑꯩꯅ ꯁꯥꯟꯇꯤꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯕ ꯇꯁꯦꯡꯅ ꯍꯥꯏꯒꯨꯝꯗꯅ ꯏꯇꯩꯃ ꯇꯦꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯅꯦ ꯑꯩꯁꯤꯕꯨ ꯀꯩꯝ ꯈꯪꯗꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯁꯦ ꯊꯃꯣꯏ ꯄꯥꯜꯂꯤꯍꯦ ꯊꯃꯣꯏꯗꯤ ꯏꯇꯩꯃꯁꯨ ꯄꯥꯜꯂꯤꯅꯦ ꯑꯁ ꯇꯣꯛꯑꯁꯦ ꯐꯥꯒꯤꯅꯤꯅ ꯃꯤ ꯃꯌꯥꯝ ꯌꯧꯔꯦ ꯇꯥꯅꯤꯃꯥꯏ ꯇꯥꯅꯤꯃꯥꯏ
hai nuôi ní lại na Hoi, lao lao tani chăng ma. sao Lao chăng slow. lao 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 sống lao kì lao sống 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 cùi nuôi ôi tôi nuôi lại nè ꯌꯨꯝꯗꯗꯤ ꯑꯩꯁꯦ ꯌꯥꯝ ꯊꯤꯗ꯭ꯔꯥ? ꯀꯩꯅꯤ ꯇꯤꯝ ꯍꯥꯏꯕꯤꯗꯨꯕꯣ? ꯇꯤꯝꯃꯗꯤ ꯌꯨꯝꯗꯅ ꯍꯦꯟꯅ ꯐꯖ ꯂꯩꯔꯝꯃꯦ. ꯏ ꯑꯩꯕꯣ? tôn inaugiju ama layen tai punsigi oigen khalabo ꯑꯩꯅꯗꯤ ꯈꯜꯂꯦ ꯇꯥꯅꯤ ꯃꯥꯏ. ꯑꯗꯣ ꯃꯥꯅꯗꯤ ꯈꯜꯂꯤ ꯖꯥꯔ ꯈꯪꯗꯦꯅꯦ. adudi manasu khalamgunida gogogidi ꯃꯥꯒꯤ ꯁꯥꯏꯗ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯗ. ꯌꯥꯝꯅꯁꯨ ꯐꯩ. ꯑꯩꯗꯨꯗꯤ ꯁꯛ ꯈꯔ ꯆꯦꯈꯥꯏ ꯍꯥꯏꯕ ꯇꯥꯔꯦ. ꯆꯦꯈꯥꯏꯕ ꯃꯥꯟꯕꯁꯤꯁꯨ ꯍꯦꯛꯇ ꯏꯪꯉꯝꯕ ꯌꯥꯎꯕꯅꯤꯀꯣ. ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯒ ꯈꯪꯒꯗꯕꯅꯦ ꯅꯨꯄꯤꯗꯤ. ꯃꯁꯛꯄꯨꯗꯤ ꯐꯖꯔꯝꯒꯅꯤ ꯈꯪꯉꯤꯗ. ꯑꯁ ꯀꯥꯏꯗꯣꯏꯅꯣ ꯇꯤꯝ. ꯒ꯭ꯌꯥꯟ ꯇꯥꯖꯥꯠ ꯅꯠꯇꯦꯗ. ꯈꯨꯕꯥꯛ ꯃꯈꯣꯟ ꯍꯧꯗꯤ ꯍꯧꯗꯤ ꯍꯥꯏꯔꯒ ꯈꯨꯠ ꯅꯥꯝꯗꯨꯝ ꯈꯨ ꯂꯩꯔꯝꯃꯦꯗꯣ. ꯇꯥꯗꯣꯏꯖꯥꯔ ꯈꯪꯄꯣꯟꯇꯦꯗ. hoida hoida khonga khangtaredana Ye layru tani mai. ngasai leirure daina maroi marumranga di natai mina loi ready ni kaino. ꯉꯁꯤꯗꯤ ꯇꯣꯟꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡ ꯆꯥ ꯇꯥꯔꯦꯗꯅ. As kai dino itima. Ngasi di thongai rugena khut ka ye chamar khamaga lai sidabu. Mathang di ton da thongal si kaino. Ngasi di best cook in the world go go. ꯑꯩꯁꯦ ꯈ꯭ꯋꯥꯡ ꯅꯥꯃꯟꯗꯅ ꯗꯣꯛꯇꯔꯗ ꯌꯦꯡꯉꯨꯕꯅꯤ. ꯗꯣꯛꯇꯔꯅꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯐꯅꯤꯗ ꯍꯥꯏ. ꯑꯗꯨꯕꯨ ꯁꯨꯐꯠꯇꯤ ꯐꯠꯇꯦ. ꯒꯨꯋꯥꯍꯥꯇꯤꯗꯔ ꯀꯗꯥꯏꯗꯅꯣꯃ ꯌꯦꯡꯉꯨꯕꯅ ꯐꯗꯧ ꯃꯥꯜꯂꯦ. ꯁꯤꯗꯤꯃ ꯐꯠꯇ꯭ꯔꯗꯤ ꯃꯄꯥꯟ ꯌꯦꯡꯉꯨ ꯇꯥꯕꯅꯤ ꯀꯩꯅꯣ. ꯀꯨꯏꯔꯦ ꯐꯔꯦꯀꯣ ꯏꯆꯦ. ꯑꯁ ꯈ꯭ꯋꯥꯡꯒ ꯑꯣꯏꯔꯦ. ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯤꯅꯤꯅꯦ ꯑꯩꯈꯣꯏꯁꯨ. ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯗꯣ. ꯅꯪꯒ ꯆꯠꯃꯤꯟꯅꯔꯒ ꯌꯦꯡꯊꯣꯛꯎꯁꯤꯔꯥ ꯍꯥꯏꯗꯅ. ꯇꯤꯀꯦꯠꯇꯣ ꯅꯪ ꯀꯛꯂꯛꯑꯣ ꯅꯪꯒꯤꯁꯨ ꯌꯥꯎꯅ. ꯑꯩꯈꯣꯏꯗꯪ ꯆꯠꯄꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯅꯪ ꯍꯧꯔꯤꯕꯅꯤ. ꯄꯩꯁꯥ ꯄꯨꯈ꯭ꯔꯣ. ꯗꯦꯠ ꯀꯌꯥꯒꯤꯅꯣ? ꯑꯩꯗꯤ ꯊꯨꯅ ꯆꯠꯅꯤꯡꯉꯕꯅꯤꯅꯦ. ꯇꯤꯀꯦꯠꯇꯣ ꯉꯁꯤ ꯀꯛꯊꯣꯛꯎꯔꯣ. ꯃꯟꯗꯦꯗ ꯆꯠꯂꯁꯤ. ꯅꯨꯃꯤꯠ ꯊꯕꯥꯟꯁꯨ ꯌꯥꯝ ꯐꯩ. ꯍꯣꯏ. ꯑꯗꯨꯅꯁꯨ ꯐꯔꯅꯤ. ꯁꯟꯗꯦꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯌꯥꯔꯅꯤ ꯁꯤꯗ ꯈꯥꯝꯕꯤꯔꯣ. ꯁꯦ. ꯑꯩꯅ ꯍꯥꯜꯂꯦꯅ ꯂꯥꯛꯑꯒ ꯇꯣꯟꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ. ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ. Mana na tei tema. Aina ne. Do ngasi di chawno ba. ꯀꯩꯒꯤꯅꯣ ꯁꯨꯝ ꯉꯟꯅ ꯂꯥꯛꯏꯁꯤꯕꯣ? ꯁꯤꯇꯥꯐꯟ ꯄꯣꯔꯛꯑꯦ. ꯅꯪꯒꯤꯅꯦꯅ ꯄꯣꯔꯛꯏꯅꯦ. ꯆꯤꯅꯤꯁꯨ ꯄꯣꯔꯛꯑꯦ. ꯁ꯭ꯄꯨꯟꯁꯨ ꯌꯥꯎꯔꯛꯑꯦ. ꯑꯩ ꯐꯖꯅ ꯁꯦꯝꯃꯛꯀꯦ. ꯌꯥꯅꯤꯗ ꯆꯤꯅꯤ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯒꯦ. Tema. Kari chane. Kari piroge. ꯆꯣꯀ꯭ꯂꯦꯠ ꯑꯃ ꯄꯤꯔꯛꯑꯣꯅꯦ. Yani tema. ꯑꯗꯦꯝ ꯑꯍꯟ ꯑꯣꯏꯔꯒ ꯆꯣꯀ꯭ꯂꯦꯠ ꯆꯥꯅꯤ ꯍꯥꯏꯁꯤꯕꯨ? ꯑꯩꯗꯤ ꯆꯣꯀ꯭ꯂꯦꯠꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦ. ꯑꯗꯨꯒꯤꯅꯦ. Kaino nupi wareiro. Sei tema. Kaino ya romantic oi ko. ꯁꯤꯇꯥꯐꯟꯁꯤꯁꯨ ꯂꯩꯗꯧꯀꯠꯂ ꯄꯣꯔꯛꯏꯅꯦ. ꯇꯣꯟ ꯄꯤꯖꯒꯦꯅ. ꯌꯥꯝ ꯅꯨꯡꯁꯤꯅ. ꯀꯩ ꯀꯥꯏꯒꯦꯅꯦ ꯀꯣꯀꯣ? ꯅꯣꯏ ꯂꯪꯊꯣꯛꯈ꯭ꯔꯕ ꯄꯣꯠꯇꯨꯗꯤ ꯑꯩ ꯆꯥꯕ ꯇꯧꯍꯤꯗꯦꯍꯦ. ꯐꯠꯇꯦꯁꯦ ꯍꯥꯏꯅꯕꯅꯦ ꯑꯍꯟꯁꯤꯡꯅ. ꯑꯩ ꯆꯥꯔꯨꯀꯣ ꯑꯗꯨꯗꯤ. Haigumna nei tema. Adudi faramoi. To. Chasaluge doroge. Nangi damakta mina nungsina poraga. To. Horen bazarda paisa thawam ta chamina usira. Subi biraktre. Hoi jisi kidroge. ꯑꯩ ꯊꯧꯕꯤꯒꯦ. ꯅꯣꯏꯗꯤ ꯑꯉꯥꯡꯅꯦꯅ ꯇꯧꯏꯅꯤ. Chumi tema. Ai su kan he hai ngamdaba. Ado horen di soidan chaminasiko. ꯍꯣꯏ ꯍꯣꯏ. ꯍꯣꯏ. ꯅꯣꯏ ꯁꯥꯏ ꯂꯥꯏꯇꯣ. Ya he nangchu. Nasaktuga pongna pham ek malana. ꯌꯥꯔꯦ ꯕꯨꯡꯉꯣ ꯅꯪꯁꯨ ꯅꯁꯛꯇꯤ. ꯆꯥ ꯃꯥꯜꯂꯤ ꯕꯨꯡꯉꯣ. ꯍꯩꯃꯥ. ꯀꯔꯤ ꯋꯥꯔꯤ ꯇꯧꯔꯝꯃꯤꯅꯣ ꯅꯣꯏꯕꯣ? ꯇꯥꯅꯤꯃꯥꯏꯗꯤ.
ꯁꯤꯅ ꯑꯃꯨꯛ ꯇꯥꯅꯤꯃꯥꯏ ꯑꯃꯨꯛ ꯍꯪꯉꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯁꯣꯝꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤꯉꯩꯁꯤꯗ ꯑꯣ ꯇꯥꯅꯤꯃꯥꯏ ꯂꯥꯛꯑꯔꯣꯏ ꯉꯁꯤꯗꯤ ꯑꯗꯨꯅ ꯉꯟꯇꯥ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯨꯗꯅꯩꯁꯤꯅꯤ ꯇꯤꯃ ꯄꯨꯔꯅꯤꯃꯥ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯧꯔꯣ ꯉꯥꯎꯔꯛꯑꯅꯤ ꯊꯦꯡ ꯆꯪꯁꯤꯜꯂꯣ ꯇꯤꯃ ꯑꯣꯇꯣꯟ ꯁꯤꯇꯥꯕꯣꯟ ꯆꯥꯕꯗꯣ ꯀꯥꯎꯅꯤꯀꯣ ꯃꯤꯅ ꯆꯥꯈ꯭ꯔꯗꯤ ꯃꯤꯒꯤ ꯏꯃꯨꯡ ꯑꯋꯥꯕ ꯇꯥꯅꯤ ꯍꯦ ꯅꯪꯅ ꯆꯥꯔꯗꯤꯕ ꯀꯥꯏꯗꯦ ꯄꯤꯖꯔꯣꯏ ꯁꯤꯇꯥꯐꯟꯒ ꯑꯝꯇ ꯇꯣꯟꯗꯨꯕꯨ ꯒꯨꯋꯥꯍꯥꯇꯤ ꯌꯧꯔꯝꯃꯅꯤ ꯐꯣꯟꯒ ꯇꯧꯔꯛꯇ꯭ꯔꯣ ꯇꯧꯔꯛꯇꯦꯗ ꯒꯣꯒꯣꯗꯣ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯗ ꯍꯪꯉꯁꯦ ꯃꯉꯣꯟꯗꯒ ꯇꯧꯔꯛꯄ꯭ꯔꯥꯅ ꯑꯩꯁꯨ ꯒꯣꯒꯣꯗ ꯐꯣꯟ ꯇꯧꯒꯦꯅ ꯈꯜꯂꯝꯕꯅꯤꯅꯦ ꯈꯟꯅꯤ ꯅꯪꯗꯤ ꯑꯩꯁꯨ ꯈꯪꯕ ꯈꯟꯗꯅ ꯑꯗꯨꯝ ꯂꯩꯔꯣ ꯇꯧꯗꯤ ꯁꯨꯇꯧ ꯇꯧꯔꯨꯅꯨ ꯑꯁ ꯌꯥꯔꯦ ꯇꯨꯝꯃꯨꯔꯣ ꯂꯥꯛꯑꯣꯗꯅ ꯀꯩꯗꯧꯔꯒꯦ ꯑꯁꯝ ꯊꯦꯡꯃꯨꯛ ꯇꯨꯝꯗ꯭ꯔꯤꯁꯤꯅ ꯇꯨꯝꯃꯨꯔꯣ ꯂꯥꯛꯑꯣꯗꯅ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ ꯑꯗꯨꯅꯅꯦ ꯇꯥꯅꯤꯃꯥꯏ ꯇꯨꯝꯕꯤꯔꯨꯔꯣ ꯂꯥꯛꯑꯣ ꯊꯥꯕꯜꯗ ꯉꯥꯎꯗꯨꯅ ꯑꯃꯨꯛ ꯂꯩꯔꯅꯨꯀꯣ ꯊꯦꯡꯈ꯭ꯔꯅꯤ ꯑꯉꯥꯡ ꯉꯁꯥꯏ ꯇꯨꯝꯈ꯭ꯔꯕꯅꯤ ꯂꯥꯛꯑꯣ ꯇꯣꯟ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯍꯧꯖꯤꯛꯐꯥꯎ ꯐꯣꯟꯒ ꯑꯝꯇ ꯇꯧꯕꯤꯔꯛꯇꯦ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯄ ꯉꯥꯏꯔꯤꯕ ꯈꯪꯗꯦ ꯑꯩꯁꯦ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯍꯜꯂꯣ ꯇꯤꯃ ꯑꯩꯅꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯏꯝꯐꯥꯜꯗ ꯅꯪ ꯂꯩꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯉꯣ ꯀꯩꯒꯤ ꯏꯇꯤꯃꯕꯨ ꯀꯥꯏ ꯂꯩꯒꯦ ꯍꯧꯖꯤꯛ ꯌꯨꯝꯗꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯇꯧꯀꯅꯣ ꯆꯨꯝꯅ ꯁꯨꯝ ꯇꯥꯅꯤꯃꯥꯏꯒ ꯄꯨꯜꯂꯒ ꯇꯧꯒꯦꯗꯤ ꯇꯧꯔꯛꯑꯣ ꯇꯣꯟ ꯑꯩ ꯌꯥꯝ ꯏꯀꯥꯏꯌꯦ ꯍꯌꯦꯡꯒꯩ ꯑꯩ ꯇꯧꯔꯛꯑꯔꯣꯏ ꯇꯥꯅꯤꯃꯥꯏꯒ ꯑꯣꯏꯅ ꯄꯨꯟꯅ ꯇꯧꯔꯛꯑꯒꯦ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯣꯏꯅꯦ ꯊꯝꯃꯒꯦ ꯇꯤꯃ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ ꯍꯜꯂꯣ ꯒꯣꯒꯣꯔꯣ ꯍꯜꯂꯣ ꯑꯩꯅꯦ ꯒꯨꯋꯥꯍꯥꯇꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯁꯥꯟꯇꯤꯗꯣ ꯐꯣꯟꯒ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕꯣ ꯑꯁ ꯀꯥꯏꯗꯅꯣ ꯇꯧꯔꯛꯇꯦꯗ ꯏꯇꯩ ꯃꯇꯦꯟꯗꯤ ꯅꯨꯡꯇꯤꯒꯤ ꯇꯧꯔꯛꯑꯦ ꯍꯧꯖꯤꯛꯇꯁꯨ ꯇꯧꯔꯛꯑꯝꯃꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯔꯛꯀꯅꯣ ꯍꯥꯏꯈꯤꯕꯅꯦ ꯃꯥ ꯄꯩꯁꯥ ꯌꯥꯝ ꯇꯤꯡ ꯇꯥꯔꯦꯗꯅ ꯁꯧꯖꯜꯂꯛꯄꯩ ꯋꯥꯅꯤ ꯑꯗꯣ ꯅꯪ ꯀꯩꯗꯧꯉꯩ ꯒꯨꯋꯥꯍꯥꯇꯤꯗꯩ ꯊꯣꯛꯂꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯆꯦꯁꯨ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯦ ꯉꯁꯤ 5 ꯇꯔꯨꯛ ꯂꯩꯔꯗꯤ ꯏꯝꯐꯥꯜ ꯌꯧꯔꯅꯤꯗ ꯁꯥꯟꯇꯤꯗꯤ ꯅꯣꯡꯕ ꯐꯣꯟ ꯇꯧꯔꯛꯇꯦꯗ ꯅꯣꯡ ꯈꯛꯇꯪꯗꯤ ꯃꯤꯁ ꯀꯣꯜ ꯄꯤꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯇꯧꯔꯒ ꯉꯥꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯁ ꯑꯩꯗꯤ ꯋꯥꯔꯦꯀꯣ ꯅꯪꯒꯤ ꯁꯥꯏ ꯑꯅꯤꯁꯦ ꯑꯃꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯑꯃꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯆꯠꯇ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯅꯤꯗꯨꯕꯨ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯀꯔꯝꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯥꯟꯒꯦ ꯐꯕꯩ ꯍꯥꯏꯔꯨꯔꯗꯤ ꯍꯅꯨꯕꯤꯗꯨ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯅꯪꯕꯨ ꯅꯤꯡꯖꯕꯁꯨ ꯑꯗꯣ ꯑꯁ ꯃꯥꯗꯤ ꯅꯪ ꯂꯩꯇꯕꯗꯒꯤ ꯄꯨꯔꯥ ꯉꯥꯎꯔꯝꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯑꯕꯅꯦ ꯐꯔꯦ ꯑꯩ ꯊꯝꯃꯒꯦ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯑꯣꯀꯦ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯆꯪꯉꯣ ꯐꯝꯁꯦ ꯁꯤꯗ ꯁꯥꯟꯇꯤ ꯍꯣꯏꯗꯗꯤ ꯆꯠꯂꯨꯔꯕꯣ ꯀꯥꯏꯗꯩꯅꯣꯗ ꯏꯇꯩꯃ ꯍꯥꯟꯅ ꯎꯅꯅꯦꯅ ꯁꯤ ꯂꯥꯛꯏꯁꯤꯅꯤ ꯑꯁꯦꯡꯕꯩꯔꯅꯦ ꯒꯣꯒꯣ ꯑꯁꯦꯡꯕꯒꯤꯅꯤ ꯏꯇꯩꯃ ꯑꯩ ꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯗꯤ ꯑꯁ ꯑꯩꯗꯤ ꯊꯤꯅ ꯊꯥꯖꯗꯕ ꯋꯥꯅꯤ ꯏꯇꯩꯃ ꯇꯣꯟꯅ ꯀꯧꯔꯛꯏ ꯄ꯭ꯔꯞ ꯆꯠꯁꯦꯅ ꯑꯗꯨꯒ ꯑꯩꯅ ꯁꯥꯟꯇꯤ ꯍꯣꯏꯗ ꯗꯥꯏꯔꯦꯛ ꯊꯧꯔꯨꯔꯦ
ꯑꯗꯨꯒ ꯃꯥꯅ ꯂꯝꯕꯤ ꯑꯣꯟꯅꯔꯦ ꯍꯥꯏꯔꯛꯄꯅꯤ ꯀꯗꯥꯏꯗꯅꯣ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯣꯏ ꯂꯩꯔꯝꯕ ꯋꯥꯅꯤꯗ ꯑꯗꯣ ꯅꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯑꯁꯣꯝ ꯆꯠꯇꯒꯩ ꯁꯣꯝꯗ ꯂꯥꯛꯏꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯨꯡꯁꯤꯔꯛꯄ ꯑꯗꯨꯅꯅꯤ ꯅꯣꯏ ꯑꯅꯤ ꯐꯥꯒꯤꯗꯒꯤ ꯑꯁꯦꯡꯕ ꯑꯣꯟꯈꯤꯅꯤꯀꯣ ꯑꯩ ꯗꯣꯟ ꯉꯁꯤ ꯂꯥꯛꯏꯔꯣ ꯅꯪꯕꯣ ꯑꯧ ꯇꯥꯅꯤꯃꯥꯏ ꯅꯪ ꯁꯥꯟꯇꯤꯗꯨ ꯎꯅꯔꯕꯣ ꯀꯥꯏꯗꯅꯣ ꯇꯥꯅꯤꯃꯥꯏ ꯎꯅꯗ꯭ꯔꯤꯗ ꯑꯩꯁꯦ ꯇꯥꯅꯤꯃꯥꯏꯒꯤ ꯇꯩꯃꯒ ꯃꯣꯏꯗꯅ ꯁꯣꯝꯗ ꯂꯥꯛꯏꯅꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯁꯤꯒꯦ ꯆꯥꯒꯗꯤ ꯊꯥꯕꯣ ꯑꯩꯗꯤ ꯀꯩꯝ ꯆꯥꯏꯗꯦꯗ ꯕꯁꯇ ꯂꯥꯛꯄꯅꯤꯅ ꯇꯨꯝꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯇꯨꯝꯃꯨ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯊꯣꯡꯉ ꯂꯣꯏꯔꯦ ꯄꯣꯊꯥꯎ ꯌꯥꯅꯤꯗ ꯇꯥꯅꯤꯃꯥꯏ ꯌꯥꯅꯤꯗ ꯁꯦ ꯏꯌꯥꯝꯕꯒꯤ ꯇꯤꯁꯥꯝ ꯂꯩꯔꯛꯄꯅꯦ ꯁꯦ ꯁꯤꯅ ꯏꯇꯩꯃꯒꯤ ꯁꯤꯕꯨ ꯀꯩꯅꯣ ꯐꯤꯅꯤꯗ ꯑꯍꯣꯡꯕ ꯊꯦꯡꯛꯁ ꯗꯣꯟ ꯅꯪ ꯁꯥꯟꯇꯤ ꯎꯅꯔꯨꯔꯕꯣ ꯎꯅꯗ꯭ꯔꯤ ꯅꯪꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯐꯤꯗꯨꯅꯦ ꯌꯥꯝꯅ ꯐꯖꯩ ꯄꯛꯆꯩ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯎꯅ ꯆꯠꯇꯣꯏꯅꯦ ꯒꯣꯒꯣ ꯅꯪꯒ ꯆꯠꯃꯤꯟꯅꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯇꯩꯃ ꯗꯣꯟꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯗ꯭ꯔꯗꯤ ꯀꯅꯥ ꯆꯠꯃꯤꯟꯅꯅꯤ ꯑꯗꯣ ꯀꯨꯏꯔꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯖꯅꯤ ꯒꯣꯒꯣ ꯅꯪꯉꯣꯟꯗ ꯁꯤꯟꯅꯩꯁꯤꯅꯤꯀꯣ ꯀꯨꯏꯅ ꯂꯩꯔꯛꯀꯅꯤ ꯅꯪꯅ ꯊꯧꯔꯣ ꯃꯥꯅꯦ ꯏꯊꯧꯅꯦ ꯂꯩꯗ ꯂꯩꯌꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯒꯣꯒꯣ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯤꯁꯤꯅꯤꯀꯣ ꯍꯣꯏ ꯏꯇꯩꯃ ꯂꯩꯔꯣꯏꯗ ꯗꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯃ ꯂꯩꯍꯧꯋꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤꯗ ꯆꯠꯁꯤꯔꯥ ꯆꯠꯂꯨꯒꯤꯒꯦ ꯏꯇꯩꯃ ꯆꯠꯂꯨꯔꯣ ꯗꯣꯟ ꯍꯜꯂꯛꯑꯦꯅ ꯄꯥꯎ ꯑꯝꯇ ꯄꯤꯔꯛꯇꯦꯅ ꯐꯔꯛ ꯇꯥ ꯇꯧꯏꯅꯤ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯂꯥꯛꯏꯁꯤꯅꯤ ꯌꯥꯔꯦ ꯕꯨꯡꯉꯣ ꯐꯣꯟꯒ ꯁꯨꯛꯇꯧ ꯇꯧꯔꯛꯇꯦꯅꯦ ꯑꯁꯦꯡꯕꯩ ꯇꯧꯔꯛꯇ꯭ꯔꯅꯦ ꯁꯥꯟꯇꯤ ꯃꯁꯥꯗ ꯍꯪꯉꯨꯅꯦ ꯌꯥꯔꯦ ꯁꯥꯟꯇꯤ ꯌꯥꯝ ꯈꯥꯏꯔꯛꯅꯨ ꯑꯩꯅ ꯇꯧꯔꯛꯇ꯭ꯔꯤꯅ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯁꯛꯇꯥꯗꯣ ꯅꯨꯡꯁꯤꯗꯕꯤ ꯇꯧꯔꯛꯇ꯭ꯔꯤꯅꯦ ꯑꯩꯅ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯗꯦꯅ ꯑꯩꯒꯤꯁꯨ ꯁꯥꯏ ꯂꯩꯖꯩꯅ ꯍꯦ ꯀꯩꯅꯣ ꯑꯩꯁꯨ ꯈꯪꯉꯦ ꯅꯪ ꯕꯣꯏꯐ꯭ꯔꯦꯟ ꯂꯩ ꯍꯥꯏꯕ ꯑꯩꯗꯤ ꯆꯨꯝꯅ ꯅꯥꯕꯨꯗ ꯀꯨꯏꯔꯦ ꯂꯥꯛꯄ ꯋꯥꯅꯤ ꯅꯪꯅ ꯇꯜꯂꯒ ꯃꯇꯨꯡ ꯑꯃꯨꯛ ꯎꯅꯗ꯭ꯔꯁꯨ ꯌꯥꯏꯅ ꯀꯔꯤꯅꯣ ꯅꯕꯥꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨꯕꯣ ꯅꯥꯎꯕꯤꯌꯥ ꯅꯨꯃꯤꯠꯁꯨ ꯇꯥꯗꯣꯔꯦ ꯆꯪꯉꯁꯦ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯁꯥꯟꯇꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯀꯩꯅꯣ ꯅꯪꯗꯣ ꯌꯥꯝ ꯁꯥꯎꯏꯗꯨꯕꯣ ꯊꯤꯟꯕꯩ ꯋꯥꯗꯤ ꯑꯩꯅ ꯊꯤꯜꯂꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯒꯣꯒꯣ ꯑꯩ ꯑꯃꯨꯛꯇ ꯊꯤꯜꯂꯨ ꯂꯥꯛꯑꯣꯕ ꯑꯩ ꯑꯃꯨꯛꯇ ꯊꯤꯜꯂꯨ ꯂꯥꯛꯑꯣꯕ ꯅꯥꯎꯕꯤꯌꯥ ꯑꯩ ꯒꯣꯒꯣ ꯊꯤꯜꯍꯜꯂꯝꯃꯒꯦꯀꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯍꯦ ꯅꯕꯥꯅꯤꯁꯤꯗꯤ ꯁꯥꯟꯇꯤ ꯉꯥꯏꯈꯣꯃꯦ ꯉꯥꯏꯈꯨꯑꯣ ꯗꯣꯟ ꯁꯥꯟꯇꯤ ꯁꯦꯟꯗ ꯈꯥꯝꯃꯣꯃꯦ ꯅꯣꯕꯤꯌꯥ ꯈꯥꯝꯃꯨꯔꯅꯨꯗ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯗꯦꯅ ꯑꯩꯒꯤꯁꯨ ꯁꯥꯏ ꯂꯩꯖꯩꯅ ꯍꯦ ꯀꯩꯅꯣ ꯗꯣꯟ ꯑꯩ ꯌꯥꯝ ꯏꯀꯥꯏꯌꯦ ꯍꯌꯦꯡꯒꯩ ꯑꯩ ꯇꯧꯔꯛꯑꯔꯣꯏ ꯇꯥꯅꯤꯃꯥꯏꯒ ꯑꯣꯏꯅ ꯄꯨꯟꯅ ꯇꯧꯔꯛꯑꯒꯦ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯣꯏꯅꯦ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯇꯤꯃꯥ ꯇꯥꯅꯤꯃꯥꯏ ꯀꯅꯥꯒ ꯆꯠꯈ꯭ꯔꯤꯅꯣ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯒꯤ ꯃꯅꯤꯡꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯆꯠꯂꯝꯒꯅꯤꯌꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯪꯕ ꯂꯥꯛꯑꯝꯃꯦ ꯁꯥꯎꯔꯒ ꯃꯣꯏ ꯑꯅꯤ ꯄꯨꯟꯒꯤ ꯍꯥꯏꯌꯦ ꯃꯃꯥꯟꯅꯕꯗꯣ ꯅꯨꯄꯤ ꯑꯃꯁꯨ ꯀꯣꯏꯕꯅꯦ ꯁꯦꯛꯃꯥꯏꯗꯒꯤ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤ ꯀꯣꯏꯔꯤꯕ ꯇꯩꯃꯥ ꯇꯥꯅꯤꯃꯥꯏꯗꯣ ꯑꯗꯨꯏ ꯅꯨꯄꯥꯗꯨ ꯄꯨꯜꯍꯟꯒꯅꯨꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯂꯥꯛꯑꯒ ꯁꯤꯗ ꯁꯥꯎꯔꯝꯃꯤꯕ ꯑꯗꯨꯅꯤ ꯏꯇꯩꯃ ꯇꯤꯟꯍꯟꯒꯅꯨ ꯏꯇꯩꯃ ꯅꯪꯕꯨ ꯇꯥꯅꯤꯃꯥꯏ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯈꯤꯇꯪ ꯊꯦꯡꯄꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯅꯦ ꯄꯥꯈꯠꯇꯅ ꯑꯩꯈꯣꯏ ꯀꯧꯔꯤꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯤꯌꯦ ꯅꯪꯕꯨ ꯎꯅꯤꯡꯕꯒꯤ ꯀꯧꯕꯅꯦ ꯒꯣꯒꯣ ꯅꯣꯏꯕꯥꯅꯤꯒꯤ ꯆꯥꯛꯀ ꯂꯣꯏ ꯍꯥꯞꯄꯕꯅꯤꯀꯣ ꯆꯥꯛ ꯂꯣꯏꯔꯕ ꯍꯥꯏꯁꯤꯕꯣ ꯌꯥꯏꯌꯦ ꯏꯇꯩꯃꯁꯤꯁꯨ ꯑꯗꯣ ꯆꯥꯛꯇꯤ ꯇꯥꯅꯤꯃꯥꯏ ꯂꯥꯛꯑ ꯆꯥꯔꯁꯦ ꯑꯩꯗꯤ ꯕꯦꯝꯒ ꯃꯈꯥꯗ ꯁꯥꯟꯅꯖꯔꯨꯔꯒꯦ ꯅꯕꯥꯅꯤꯒꯤ ꯔꯣꯃꯥꯟꯁ ꯌꯥꯝ ꯋꯥꯔꯦ ꯆꯥꯗꯤ ꯂꯣꯜꯂꯧꯀꯣ ꯍꯣꯏ ꯂꯣꯜꯂꯛꯀꯦ
Lolo si lao. Lao. Ay changamage. Lao ko. Aday sinindom tala mo. Itima, ngasi pondok na ibasida kwentong na batsak na si. Matungda muna pakita mo na si ko. Ay silagi. Don, adumay hay no Don. Ay se, tong mambitara ba Don? Ay di nang butas siyang nanusiman eh. Adugi na tida ito na. Tawag mga miday ni. Ang mati mo pa na na. Ay uwan laro ito na.
ಪಾಲವಿನಿ ನಹಾಕ್ತಿ ನಂಗಿ ಥಮೋಯ್ಬು ಪೆಲ್ಹನ್ಬದಿ ಹೌನದಲ್ಲಿ ಚಾತಾಗನಿ ಹೌನದಲ್ಲಿ ಚಾತಾಗನಿ ಕಾಯ್ ಹೌ ಬಿನು ಅದುಮ್ನ ಹೋ 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 ꯉꯥꯏꯍꯥꯛꯀꯤ ꯑꯉꯥꯎꯕ ꯊꯃꯣꯏꯗꯣ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯊꯤꯍꯟꯒꯅꯤ ꯉꯥꯏꯍꯥꯛꯀꯤ ꯑꯉꯥꯎꯕ ꯊꯃꯣꯏꯗꯣ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯊꯤꯍꯟꯒꯅꯤ Don, nang wakhal yam nungaitro ba?
ꯑꯩꯅ ꯉꯥꯡꯉꯣꯏꯗꯤ ꯈꯟꯖꯔꯛꯄ ꯑꯃ ꯂꯩ ꯑꯩ ꯏꯌꯥꯅ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤꯗꯨꯒ ꯌꯨꯝ ꯀꯩ ꯄꯥꯟꯒꯦꯅ ꯈꯟꯖꯩ ꯑꯗꯣ ꯅꯪꯅꯗꯤ ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯀꯅꯤ ꯇꯣꯟ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯜꯂꯛꯄ ꯋꯥꯈꯜꯗꯣ ꯑꯩꯅ ꯉꯁꯤ ꯊꯨꯒꯥꯏꯕꯤꯔꯦ ꯑꯩꯁꯦ ꯌꯥꯝ ꯇꯧꯉꯝꯕꯤ ꯑꯣꯏꯔꯕ ꯇꯣꯟ ꯅꯪ ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯔꯗꯤ 이반이 루엉하지. 그다이다. 라이망 엄마 데이트. 아이고, 마담 좁아다 눅시비우고. Kaino ngasidi monda yam nungairamina. Kaino ngasidi isai ngangdana monda yam nungairamida. 산디 오이브두다 숨 이생강감바네. 숨 농아이바 야드러버. nga시디 예우바 우루바 쿠딩. 이파다 파세. 돈도 그이도름 nungasidi 마타 yam nungai tabu male. nungai tabu wang ta hari ini. Saya ini bas manung di phone tawuda. Kay maram ginege. Tani maida maram hairaktro. Maramdi hairaktre. Aidi nongundu hangi toini. Ado phone amta tawne mawanda. Farak toranu hai. Mina nungai tringaida amung nayadi higalurano. Mina nungsiroe me. Pare tawningra to una. Tawbiroi. Ado ayumromdadi kamai tahoge. Ana ekti yahugde. Che jang khara proponi nungdang thongnaba. Ngasidi panghawda hawdo male. Bema, nangbu kadai lege? Baba hale e. Chong long ne, keng kuru ne. Ai tarama, na wole sabu. O tare, ai lege.
Kaya siya no itima. Nang talay mo. Mila iba. Ayam tuloy sila ki. Kaya siya tunununi dia. Nui na tayo mase, yam tsara karpa ni. Ngasi di saluro no hei unsalo ko. Ay di ay de tani mai. Itima na tapos sa minna siya habdul lak ne. Kaino, mi aina bazar fawada pot amta leminaw sina kauri ni. Mana khara khanba he na tawbani. Hey, inong pala ising jina, hui bu kai ne na hani kidoi no. Tani mai chalu bu tem nung kem tem gilakti di ikai dro nang bo. Adu di chumi tema. Ko na chala chida. Adu di ton nang shaunu ko. Saudi da. Kidawi Saudi no. Adu dai mo halage. Pare pare. Ngai khuo, ai tin toke. Tacho, akhoi di chakchara labani. Pau sindong pirung gelapani. Bazar di pochai kitang laiminarse. Program sile we. Akhoi thengbu yaroi. Tani mai che. Engo dem saw male. Amo hor aba. Hore na mula o. Moi loi chakra kanda ai phone torake. Oh, pare pare dudi. Aishu bazar sa to lei la seminars. Panita jo. Hey ma. Nui chalage hairo. Chagam ta thaktana. Itima, akhoi kitang thure. Nongmala aga tharage. Oh, pare pare. Ai bazar bokte chalu gi ge. Moi ga posai ki tele minar hui ge. Na ku rakani. Hoi hoi. La sasla. Phone apta tawge. Hello. Ton. La okra thuna. Tani mai hoi chat khreba. Ai apta chale. As. Nang wathi mu tok leire. Mi gi phone se. Aina yumdam ta tawge haraga waira ineba. Thame ko la o. Yam thu yora ina. Aina thuni haidro. Den, nami phone to kono ba. Asing bagi. Nang mina patna khambi ni ba. Ibani mari se mina mo. Khangoi ibungo. Kaido be khangdoi no. Den. Aroma thabuk to wai ba se. Dum khangna ra dam ni. Adubo ai bu to di handi chelo. Ai di amo wangang ba se. Pamde. Ai su khange ibungo. Nang thamoi sengse heba. La o. As tani mai na wa thoi bu ton. Kai ye. Kai do re ge. Khang de bo. Chak sa se la ona yam di haibne. Ai na tandna sum chatra ba. Tawsira. As ai tale thabok lei. Tenaro tani mai naro nang ko ridu bo. Nabani gi romance yeng uta yang wa le bo. Nana khalido landi lale gogo. Sakse tenaro pantiko tani mai na hokpane ba. Gogo jawro bani chaksa jina harakpane. Ado tani mai ndi hare. Nangdi yak to mande na. Nangdi juan en luna khalabani na. Adui na te mo yang war no. Thabok lei. Don, lao song lao, ai nang ngai mi ne. Sa de le ra bane. Thengani ya na. Kadum le ri no. Ai di le mi no sen ngai raga. Lao, pesa de impi ni ko. As ka jonda. Na fu tani male puthe. Ai mi puthu kisi ya na kai no ne. Pesa pe kini heresi puja kini ko. Yare. Guguri tale har ba. Madi la thila ning mane. Ado ngasi studio besa mana men party lai male. Ai na haidra. Kan de se jang ji thunop tok se. Nui team ne sak lor mane. Nui team ne maroi marang loi sem lor mane. Tari banang bo. Nang sak to lo sel ko irom bu ga. Ton ga igana jang khilo sel age. Hoi hoi, ai di kui roida. Ton lakpaga amata ta hokdre ai di. Ton, na nui team de gi kompak ne. Ase ma marang ga khalo. Ai si pu khala ma ka khala ma ge. Hoi tani mai.
tima tani mai na kompam ga barum ranga piroi hoi hoi pige payo se as ka thuro mi tani mai na karte mo hairani tani mai che khaching na ba maliko he ke to biching na doino 그더러게 공빠까 머리랑 룩좀 자크라가 수가 가락들이자 pire mi khutadok ya da toini kaino 돈 아야 사이북 도기게 능 인상식 ngô hol 먹고 as tani mai cha thuro no ba puna thumina jige droge ho thakpa sa toine thakpa as kangar boni sina moroma nang ngô khol mo yam tulakne itima tani mai sinuksidra nangne hele nungsiba asengbagi nangna aibu sawakadrana yam pakachani phamo aidine nangnaga nungsibiraktradi sidau malibo aisu kari haduna khangde ten aina mudi nungsi tasengna ai nungsi bachu chumbrane lala sara kan mudu wakal je waiten chumme ton nang ke do belan doino tima tani mai jilane ai jang jiptu lesilogi saksa thoga tuna chakrage ai jo wakal sinu nuaite kinami tawtawe yaroi chakhibe yaroi ngasidi nagun khangdoine 노인이 누가 이와리노 가리 이와리노 와 가리 이와리노 와 노이 하늘이지 kaino wari imta sadi batani mai 나신지나 하투로 하투에버 노인이 노인이 하투에버 봐 tani mai kidauge tani mai Zalo ngasi dia tindoro nuna tai mo tindoro Zalo yarane ai dum chakrage ngai khuo ai tin doke ai seng doke ton tani mai khangkhre ngasidi adudi kamai tongni ai bo hat ke sanu ton nangin atu nama sopati ay yaroi nang chalo din ek man sa pangam dino mafam sinang usmay tamamaga ton nang naibuta sing nanung sirabadi nang hankro nang
ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩ ꯁꯣꯏꯗꯅ ꯅꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯆꯠꯂꯣ ꯑꯩ ꯍꯜꯂꯒꯦ ꯍꯥꯠꯀꯦꯁꯨ ꯍꯥꯠꯁꯅꯨ ꯑꯆꯨꯝꯕꯗꯤ ꯍꯥꯏꯖꯦꯀꯣ ꯇꯦꯟ ꯇꯣꯟ ꯍꯣꯏ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯒꯦ ꯆꯠꯂꯣ ꯇꯣꯟ माने उन्हें मिसेस के थरान क्या तुंगा मी वंगा उन्हें से ओए मसे नंगे तो नुआ तनी नंगे तो नुआ तनी नंग माँ क्या पाऊंगे हाँ तो ओबे यारे के दौड़गे आई लाल है बा बाबा तुम मसला बा Hey Gogo, tuon tayo na muna message sa akin phone toro ko na yo. Wait tani mai. Aduga ko yung pan madane. Mai kem ter kalikte. Aduga noi teme ga ai gidasu ran ma thok tor puyaroi. Makhung la makhul ane loi chujuk ne hay ko. Munda hay jayo. Ma miss to biyam tor ko no sining dir diena. Wait tani mai. Tuon sula yam da pahen jarake. Hey, nang noi teme ga ibani de kari lale. Ha? Lale hayo. Hey, Milan dia sih di. Nang no bro. Ha? Si payo, payo. Wari chao. Payo wari chao che. Hello? Don. Nangga aiga aran ba thabak tawbudugini. Tani main haisi.
ꯑꯩꯅꯁꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯉꯣꯟꯗ ꯑꯗꯨ ꯇꯟꯕ ꯌꯥꯝ ꯄꯥꯝꯕꯤꯔꯨꯕ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦꯝꯇ ꯍꯥꯏꯖꯒꯦ ꯃꯥꯁꯨ ꯇꯥꯔꯤꯌꯦ ꯐꯣꯟꯁꯦ ꯀꯗꯥꯏ ꯄꯤꯔꯣ ꯐꯣꯟꯗꯨ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯇꯥꯅꯤꯃꯥꯏ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨꯀꯣ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯃꯥꯕꯨ ꯇꯥꯏꯅꯕꯤꯒꯅꯨꯀꯣ ꯑꯩꯕꯨ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯇꯥꯅꯤꯃꯥꯏ ꯊꯃꯣꯏꯁꯤꯡꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ 마디 그나노 마디 그나노 능 나코는 그 깍살로나 능 마tung 나와 연도 그렇고노 तानिमाइना आई उरगा पंगांग दंगांग से ताना पंगांग दंगांग से कईगिनोबा 에이 마 아이니 사오리 강아디 마tam 그래도 뱅들 아누나 마야 이 kai 고고니 purimane moyhum as ai urga nok tanaka ai gasi tongan talini moina नंगा पुनबा तनबा ओरंगनिये मोय पुंजाबदुबु कमाइना काइनो हाइदोइनो फतबा पखंदसु खंजलुनो नंगना देम कंखलिदु कइनो नंगना देम कंखलिदु कइनो माबु कंखटपगी वा नतेने तानिमाइ पुनिमागा गोगोगागी वाने नंगना कंखलिदो नंगोंदे तो बदुमाइना ने तोंदो पुनिमादा इतै mai ने कन्ना पिमने तानिमाइ अदुमाइ हाइनुदा ए इतैमा उदबा याम कुइरे कइदौरे नांगे लाक्तोदे पुबिद्रिनीने आई तोन उनिंगबना ngauduna laine gogo nang ton amta kokthokpiuba hoi tema ngaktang leibiramu ai kokthok hoi hoi Lulaino तानिमाइ नम उरु चेबिनी तोन नंग आइबु याम वारौब्रा आइना हाइदो उबगी एदि किदोबे वारौदेबा आई केम वारौदे तानिमाइना आइबु हातोकनी बैंक चला लोएना याम किहल्ले अदुना आइना नंगबु येंगबा फंगनबा हाइदुना असेंगबदो हाइदोखिबनी आई केम तो वरौदेदा आई सु नुंगाइ लेरिसिदि तोन मपान थोंदा नंगना नुंगाइ हाइरबसु नंगी थमोइदा कपलिबदो आई खांगबा ngамदिए तोन आई हम लाले आई बोमदा ngakbiyo Ten nang mai kapkano se tu kapkano nang to vilanteno hokrabdi hokre matung munawai ko ini asukun pasoi base thado base chalo ani mai lane chalo laksano ton akhoi mani luhongaroidro den adugi matam henbre नंसु तानिमाइगे ग्यान तान लेरो ऐसु ग्यान तान लेरगे 호렌디 뱅 찰루시드나 호렌 마 오늘 꽁너부디 야로이 आई चलोय ना तुम चलो 에 नंजे इंदे सावरिरो 아이부 양 받더라보 अदुइ नतेदा तानिमाइ आई केसु साउदेदा तानिमाइना हाइदुदी आइदि लिचत नाइदबिनी ओक्तबिनेना नयुमदा हलोना नुंतिगी ngangiदुदी अमुं हौराब्रा नंगी अंकदो नंगने तौरिदिबु चुमब्रो चुमदे अदु ओइरसु नंगी नयुमदा हलो हाइबा वाहिदुना तोनबो निंगसिंगहले मुझे मम्मींग बोलिदिसे इमा 아이네 망 번노 하이드라 능 आई 혼자가 보이네 नंगा पनो हाइदि पनिये तो नंगसिये 미다다네 마시고 능 능, 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 능,
ꯂꯩꯔꯤꯕ ꯕ꯭ꯔꯦꯟꯒꯤ ꯆꯥꯡ ꯑꯁꯤꯗꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯇꯅ ꯍꯦꯟꯅ ꯁꯣꯟꯊꯔꯛꯇꯅ ꯃꯄꯥꯟ ꯊꯣꯛꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯅꯒ ꯆꯠꯂꯛꯄ ꯃꯗꯨꯗꯤ ꯑꯣꯏꯔꯛꯀꯗꯕ ꯂꯩꯇꯦꯅ ꯈꯜꯂꯤ ꯃꯥꯅ ꯅꯤꯡꯈꯤꯕ ꯑꯃꯗꯒꯤ ꯍꯣꯡꯍꯟꯕ ꯋꯥꯕ ꯍꯣꯡꯍꯟꯕ ꯉꯝꯗꯕ ꯃꯊꯃꯣꯏꯅ ꯈꯣꯏꯗꯥꯈꯤꯕ ꯑꯃꯗ ꯆꯞ ꯌꯨꯡꯅ ꯍꯣꯡꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯒꯟꯕ ꯁꯤꯒꯨꯝꯕꯁꯤ ꯑꯣꯏꯕ ꯌꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯃꯥꯕꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯍꯟꯕ ꯃꯤꯌꯥꯝ ꯃꯔꯛ ꯇꯤꯜꯍꯟꯕ ꯅꯥꯏꯇꯣꯝ ꯇꯥꯍꯟꯗꯕ ꯃꯁꯤ ꯀꯥꯟꯅꯒꯅꯤꯅ ꯈꯜꯂꯤ ꯍꯜꯂꯣ ꯗꯣꯟ ꯌꯧꯔꯛꯇ꯭ꯔꯤꯕꯣ ꯂꯥꯛꯑꯣ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯃꯃꯥꯡꯗꯅꯦ ꯈꯔ ꯊꯨꯅ ꯂꯥꯛꯑꯣꯕ ꯑꯩ ꯑꯔꯕꯥꯟ ꯕꯦꯡꯛꯁꯨ ꯆꯠꯇꯣꯏꯅꯦꯕ ꯍꯣꯏ ꯍꯣꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯗꯣꯟ ꯑꯩ ꯔꯤꯝꯁꯇꯁꯨ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯣꯏꯔꯨꯔꯁꯦ ꯑꯗꯣ ꯑꯔꯕꯥꯟ ꯕꯦꯡꯛꯀꯤ ꯑꯃꯒꯗꯤ ꯋꯥꯠꯂꯤ ꯑꯗꯨꯗꯤ ꯑꯔꯕꯥꯟ ꯕꯦꯡꯛꯀꯤ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯑꯩ ꯀꯥꯏꯔꯒꯦꯕ ꯑꯗꯣ ꯅꯪ SBI ꯆꯪꯉꯝꯃꯣ ꯑꯗꯨꯒ ꯑꯩ ꯁꯤ ꯁꯨꯝ ꯂꯥꯛꯑꯒꯦ ꯑꯗꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦ ꯍꯣꯏ ꯑꯗꯨꯗꯤ ꯆꯦꯛꯁꯦ ꯄꯥꯏꯈ꯭ꯔꯣ ꯍꯣꯏ ꯅꯕꯥꯅꯤ ꯉꯥꯏꯈꯣ ꯇꯨꯀꯠꯆꯩ ꯅꯪ ꯊꯨꯏ ꯑꯩꯅ ꯅꯪꯒꯤ ꯅꯒꯨꯟ ꯌꯦꯡꯊꯣꯛꯀꯦꯅ ꯃꯣꯏꯔꯥꯡ ꯆꯠꯀꯅꯤ ꯍꯥꯏꯖꯅꯕꯅꯤ ꯅꯕꯥꯅꯤ ꯀꯩꯅꯥ ꯀꯠꯊꯣꯛꯄꯤꯔꯣ ꯍꯥ ꯀꯩꯅꯥ ꯀꯠꯊꯣꯛꯄꯤꯔꯣ ꯑꯁ ꯌꯥꯏꯕ ꯇꯥꯅꯤꯃꯩ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯔꯤꯕ ꯍꯥ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨ ꯀꯔꯤꯕ ꯅꯪꯕꯨ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯥꯏ ꯈꯟꯕ꯭ꯔꯣ ꯍꯥ ꯑꯩꯅ ꯅꯉꯣꯟꯗ ꯅꯣꯏ ꯇꯦꯟꯇꯩꯃꯁꯤꯒ ꯑꯃꯨꯛ ꯎꯅꯅꯨ ꯍꯥꯏꯗ꯭ꯔꯣ ꯍꯥ ꯃꯁꯤ ꯅꯪ ꯇꯥꯅꯤꯃꯩ ꯅꯪ ꯉꯁꯤꯁꯦ ꯈꯔꯗꯤ ꯍꯦꯟꯒ꯭ꯔꯦ ꯅꯪ ꯃꯌꯥꯝ ꯃꯃꯥꯡꯁꯤ ꯇꯧꯒꯦ ꯇꯧꯕ ꯃꯥꯜꯂꯤꯀꯣ ꯐꯩ ꯑꯩ ꯅꯣꯏ ꯌꯨꯝꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯋꯥ ꯆꯠꯁꯤ ꯑꯣ ꯅꯪꯅ ꯕꯦꯡꯛꯇ ꯄꯩꯁꯥ ꯀꯥꯏ ꯆꯠꯂꯤꯁꯤꯗꯤ ꯁꯤꯒꯤ ꯑꯣꯏꯔꯦ Halo? Halo, Don? Nang kay lagi? Ay no nim da nakoy halapang ngayon As, Don, nang adu da ngay ramano. Like kay mamang di ikay sa iba. Miyam lay ramani ni Don. Ko na wari idum sara si. Ayo si karim di kay tre. Mana may mamang na kumang tarpo do. Ay na nusibi kang may wane. Hoy, may de kade maliko. Don, mana so ingon da mating kasi sa laini. Mana to se kade mali. Ay la le base isana kangjay. Adu ne su ma se kade mali. Mana pasna hay dinya ya ge kan mali. Ado ay us dilem to. Ali pam khang de gai ayum hallo. Don, ayum yoro kadore. Nang adu da lay ramano chatlo mi. Tani mai dila khoi dro. Don, ay mo na phone to ge se. Ay na chatlo di chatlo ba. Lay ramano ba. Nang mag nabo ay ngon mai na hay ra ba. ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯃꯥꯡꯗ ꯅꯥꯅꯃꯩꯅ ꯈꯨꯄꯥꯡ ꯊꯥꯕꯗꯣ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ? Don, ꯅꯪꯅ ꯈꯜꯂꯤꯗꯣ ꯌꯥꯝ ꯂꯥꯜꯂꯦ. ꯃꯥꯒꯤ ꯍꯧꯅꯕꯤꯅꯦꯕ. ꯑꯩ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ. ꯉꯁꯤꯁꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ. ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ. ꯑꯁ, ꯃꯥ ꯑꯃꯨꯛ ꯂꯥꯛꯑꯒ ꯎꯔꯥꯎ ꯊꯔꯥꯎꯔꯅꯤ. ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ. ꯅꯪ ꯂꯩꯔꯝꯃꯅꯣ, ꯆꯠꯂꯣꯕ. Ay kange! Ay kange! Nang tani may nusi ay ba? Nang pila ba na tro? Nang nusi ro ba ini? Ay nga si kay pangisi.
ꯑꯩꯕꯨ ꯑꯣꯛꯇꯕꯁꯨ ꯇꯥꯕ ꯐꯔꯦ ꯅꯪ ꯇꯥꯅꯤꯡꯕꯗꯨ ꯐꯖꯅ ꯊꯦꯝꯕꯤꯌꯨ ꯑꯩꯗꯤ ꯑꯔꯣꯏꯕꯅꯦ ꯑꯩꯗꯤ ꯅꯪꯅ ꯑꯃꯨꯛ ꯎꯒꯦꯁꯨ ꯐꯪꯉꯔꯣꯏ ꯑꯝꯇ ꯈꯥꯝꯕꯤꯌꯣ तानिमाई नंग हाटकेसु पुगेसु युमदा तौ याद्रो मी मैम ममांगदा तैदुपु कैदोबैनो नंग ngasi yam horokno ai lemna su tu oye ngasi di tonju kauni adu noi ni kaina ka thupige husi kauge ha ngang nang ngai ni sidang ngai mo ge kadai ba ha nang luli maram kaino husi mo lakadam ni nang wari yam sanagade am lei nang akhoi sa si yola roi haino akhoi de banam piraga nang nungoi bro वखल थोक्तरे माना तौरीसिबु करिनो हाइफम खंद्रेने आइबो आइदि कहिंतबु तादिने इमा हेक ताबगा इमासु अइंगोंदा पामतदि पिरकपु याद्रो आइसु थाजदबनिने माना सुमाना तौरकनि हाइबसिबु नंबु थाजब्रो ngài khoda ai wam ta haigisi imada kanan haire ino was मागी ममानबा गोगोइदुना हाइरकपनि सोइररोय हौजिकि मौसे मसक्कासु याम फजै हाइरिने कमाइ तौनी तौरिसिदिया ai nupi du masak khangi ni ma ai khoi imanaba private bank tawminaba kumar haibedugi nupi gi manau nupi a khungang dagi sida masi gi da lebe kumar ga magi nupi dugana lamphai sat khibedagi yum changbo oina lebe हाइमा तामो कुमारी मनाउ नुपिरो हाइसिबो मानिने कुमारी मनाउ नुपी तीन हाइबिदुनी ओ आइसु पाउसी बेंतगी निम्फुंग तारबन अदुबु अखोइ तोन अदुमाइन तौरंगनीदि आइसु थाजरुदबनिने कुइरबनी आइदि चिंगनबा इमा कमाइ तौनी तौरिसिदिया कइनो नंग नान तोइदुबो गुगो आई am ikai adunani ai ni pamdri bato ton nang shaudi shauno tena taurise yam phatre ma nangonda punsi gi oina lakpa su ngamoi nang da war tokani
ꯑꯩꯗꯤ ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯍꯟꯅꯤꯡꯉꯤ ꯒꯣꯒꯣ ꯃꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯅꯤꯡꯉꯤ ꯃꯥꯉꯣꯟꯗ ꯂꯩꯕ ꯉꯝꯅꯤꯌꯦ ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯆꯦꯜꯂꯣꯗꯅ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯣꯏꯅꯤ ꯑꯋꯥꯕꯗꯣ ꯇꯥꯅꯤꯃꯥꯏꯗꯣ ꯌꯥꯝꯅ ꯏꯀꯥꯏꯅꯤ ꯑꯗꯨꯒꯤꯅꯤ ꯆꯦꯜꯂꯁꯨ ꯑꯩꯗꯤ ꯑꯉꯥꯡꯗꯣ ꯄꯨꯔ ꯆꯦꯟꯗꯣꯏꯅꯤ ꯏ ꯀꯥꯔꯗꯤꯅꯦ ꯆꯦꯟꯗꯣꯏꯅꯤ ꯁꯤꯗ ꯁꯤ ꯆꯪ ꯆꯦꯟꯒꯦꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯂꯣꯟꯅ ꯎꯅꯕꯁꯦ ꯅꯪ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯇꯣꯟ ꯃꯤꯅꯁꯨ ꯐꯠꯇꯅ ꯉꯥꯡꯅꯈꯤꯅꯤ ꯆꯨꯝꯃꯤ ꯒꯣꯒꯣ ꯑꯗꯣ ꯑꯇꯩ ꯂꯩꯔꯤ ꯅꯪ ꯄꯩꯁꯥꯒ ꯂꯩꯕ꯭ꯔꯣ ꯑꯩꯁꯦ ꯃꯔꯨꯞ ꯀꯝ ꯇꯧꯍꯟꯗ꯭ꯔꯤ ꯈꯨꯠꯇꯁꯨ ꯄꯩꯁꯥ ꯑꯝꯇ ꯂꯩꯇꯕ ꯑꯁ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯄꯠ ꯇꯠꯂꯦ ꯀꯌꯥꯅꯣ ꯌꯥꯔꯤꯗ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯇꯦꯟꯗ ꯍꯪꯉꯒꯦ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩꯅ ꯗꯣꯛꯇꯔꯗ ꯂꯩ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯕ꯭ꯔꯥ ꯈꯪꯕꯅꯤ ꯃꯥꯁꯨ ꯌꯥꯝ ꯀꯞꯄꯦ ꯃꯥꯅꯁꯨ ꯂꯥꯟꯈ꯭ꯔꯦꯅ ꯇꯣꯟ ꯅꯪ ꯇꯣꯏꯗꯨꯕꯨ ꯀꯩꯅꯣ ꯅꯪ ꯑꯩꯕꯨ ꯀꯩꯝꯇ ꯈꯟꯗꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯁꯤꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯒꯣꯒꯣꯅ ꯇꯝꯕꯗꯒꯤ ꯇꯥꯕꯅꯦ ꯑꯩ ꯀꯌꯥꯝ ꯀꯞꯈꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯇꯦꯟ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯅꯅꯦ ꯇꯥꯅꯤꯃꯥꯏꯅ ꯃꯦꯝꯃꯥꯡ ꯈꯨꯄꯥꯡ ꯊꯥꯔꯛꯄꯗꯣ ꯑꯩ ꯂꯩꯕ ꯉꯝꯗꯦꯅꯦ ꯃꯥꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤꯅꯦ ꯑꯩꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯗꯦ ꯅꯪꯗꯤ ꯁꯥꯎꯅꯣ ꯍꯣꯏ ꯇꯣꯟ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯅꯤ ꯅꯪ ꯊꯥꯖꯧ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯇꯥꯅꯤꯃꯥꯏꯒ ꯀꯧꯅꯗ꯭ꯔꯤ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯩꯃꯥ ꯒꯣꯒꯣ ꯌꯥꯝ ꯊꯥꯖꯗꯦꯅ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ 이때마 따님ай ꯂꯩꯇ꯭ꯔꯣ ꯀꯗꯥꯏ ꯆꯠꯈꯤꯒꯦ 따님айꯕꯣ ꯈꯪꯗꯦꯅꯦ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯤ ꯅꯪ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯅ ꯀꯩ ꯂꯩꯒꯦ ꯇꯣꯟꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯄꯩꯁꯥ ꯄꯤꯔꯦ ꯅꯣꯏꯒꯤ ꯃꯥꯗꯤ ꯀꯗꯥꯏꯗꯩ ꯄꯩꯁꯥꯅꯣ ꯀꯣꯟꯅ ꯄꯤꯔꯛꯑꯁꯨ ꯌꯥꯕꯗꯨꯕꯨ ꯃꯥꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯍꯥꯏꯔꯛꯇꯦ 따님айꯅ ꯅꯪꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯥꯗꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯍꯥꯏ ꯃꯥꯗꯤ ꯕꯦꯡꯗꯁꯨ ꯂꯥꯛꯇ꯭ꯔꯦ ꯃꯌꯨꯝꯗꯒꯤ ꯕꯦꯡꯗ ꯆꯠꯄ ꯁꯥꯔꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔ ꯃꯥꯜꯂꯦ ꯏꯇꯩꯃ 이때마 ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯤ ꯍꯌꯦꯡꯒꯩ ꯋꯥꯔꯤꯒ ꯑꯝꯇ ꯂꯤꯔꯣꯏꯀꯣ 이때마 고고 ꯑꯩ ꯀꯞꯇꯤꯌꯦ 이때마 ꯑꯩꯁꯦ ꯐꯥꯒꯤ ꯌꯥꯝ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯣꯏꯅꯤꯗ ꯅꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ 고고 마수 뱅다 라키노 하유고 ꯇꯣꯟꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯒꯦ 이때마 ꯍꯜꯂꯣ ꯀꯩꯗꯧꯔꯦ 따님айꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯇꯣꯟ ꯍꯩꯃꯥ ꯑꯗꯨꯗꯤ ꯐꯣꯟ ꯇꯧꯗꯅ ꯇꯥꯅꯤꯃꯥꯏꯗ 이때마 ꯑꯃꯨꯛꯇ ꯄꯥꯏꯒꯦ ꯇꯣꯟ ꯃꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯈꯠꯅꯔ ꯃꯥꯜꯂꯦ
Ton, nang na isi am nungay nilay mamanbra. Ay bu yam tina puye, yam ngange. Nang bu nungsijabagi adum kange. Nang namingondagi phone torokano haibatugi ay toroktabani. Nang na ay bu nungsibirabadi ay gi phone ahongba malairaga yam thuna piro. Ay gogo na paisa pirake. Pirakano, kado pirti paisa no. Gogo gi mamang nang may kaitro. Nang mo yan patana kan kini ay dum lairake. Nang rin suwede na phone toro. Ako an ilohong sa habado. Humni pan ba iray numisida ho nga siko. Hoy, ay yarage. Nang green mo ta sila lao ko. Laki. Ay, nanggi asada hingday ni. Ay bunong sibiyo ko. Tamage. Tamo. Adudi, imana muktan satluba na sungani. Ay ka satlu si Rayma. Kari lamday neba nupi masado. Maming na kari kawa. Kwa kay tindagi, santi kawi hayi. Yama angawa naman. Oo. Nahanway mo hoy. Basketball sana bada. Pulami haydo oitare. Mabani fazana koinaramba janida. Angang nupi masado na khara mami yambagum tawbadagi akhoi to na hainadabadagi tongna kiba oina mali. Adu hujikpu wado hawdo ubada kanangkhidro. Aidi thajatebo. Thajadragasu satlaga try tawdaba yadabani ne ima. Phibamse yam lurabani ko. Mauduga akhoi angangase khara naknara mali. Makhoi nupaduna su khang yayi. Mai pema. Kamay tawrisidia. Santi hariba nupi macasina su. Akhoi tonbu akon madadi yam nausirabani hayi. Akhoi tonna mausida naksankibani hayi. Oh. Adudi Bema nangonda haifam sum thokthoktaba wani ko imana harise. Imai bema ai bhab tajare. Pause tabu kuirabane. Waru nungju thoknare ne bema. Haujik magi mapukning olhannaba upai thibada khanpham khangaktadana ichagi nakta laibasini ne. Kari upai tongni bema. Nangbu magang tawna bigero. Aina di kari tawjaba ngamgani. Madi ai biyang warokrabane. Aina pangbadagi phibamsi yokibane. Tondi am chamjabane. Ai khangjai. Haujik ai mangonda karimata haiba ngamjaroida. Chummi ne bema. Ichana haiba chummi. Imase takpham khangdadana lakpani. Warau nu koi bema. Thajadana lakbibagidamak thagachari inama. Gogona yam kanna haimanbadagi lakpane. Santiga sakhangnabasu yam nungai. Kari hainingba leige? Aina haifam thoktaba wa amatang haijage khanbane. Kaino hekta haibiyo? Ai tongi mamaga unare. Imaduna kanna haimanbadagi ai khange. Nangdi tonbu phagi oina ukhiba mine. Aidi tonbu laigumna khanjabane. Nanga aigadi yam khenai. Tongi maramda nangna haiba aina taba chumbra chumdabara khananingai oi. Ai shu haidaba yadaba amani. Tongi punsigidamak mama imung manung khunai sigidamak. Tondagi lapthokpiyo. Please. Tondagi lapthokpiyo. Madubu nangna aingonda hairiba. Nokninge. Nang haujik tonbu nungsira abro. Atai miyam amada dillenba pela adana. Adumaina haibinuda inama.
ai tonda muk naksin ge khan bas laite maduda mana yagda bas natte ai di chumna ta mai ke ani maki phanana ba khan bane inamagi imungi ichagi tongi imungi mamagi ꯅꯪꯒꯨꯝꯕ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯕꯤ ꯇꯣꯟꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤ ꯇꯥꯍꯟꯈꯤꯕꯤ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯕ ꯑꯩꯅ ꯂꯧꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯃꯗꯨꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯅꯕꯒꯤ ꯔꯥꯏꯠꯁꯨ ꯂꯩꯇꯦ inama ꯑꯩꯅ ꯇꯣꯟꯕꯨ ꯅꯨꯡꯁꯤꯖꯕꯗꯤ ꯀꯅꯥꯅꯁꯨ ꯃꯥꯏ ꯑꯣꯟꯍꯟꯕ ꯉꯝꯃꯣꯏ ꯅꯪ ꯑꯣꯏꯔꯁꯨ ꯂꯥꯏ ꯑꯣꯏꯔꯁꯨ ꯑꯩꯅ ꯁꯦꯡꯅ ꯇꯣꯟꯕꯨ ꯅꯨꯡꯁꯤꯖꯕꯗ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯨꯅ ꯆꯌꯦꯠꯅꯔꯛꯀꯅꯣ ꯆꯌꯦꯠꯅꯔꯛꯀꯅꯣ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯅꯤ ꯇꯣꯟ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯑꯩ ꯁꯥꯎꯗꯦ ꯅꯪꯒꯤ ꯅꯅꯤꯡ ꯊꯣꯟꯕ ꯉꯝꯗꯕ ꯑꯩꯁꯦ ꯄꯥꯡꯗꯕꯅꯤ ꯆꯠꯁꯦ ꯇꯥꯅꯤꯃꯥꯏ ꯂꯥꯛꯏ ꯀꯗꯣꯝ ꯂꯩꯔꯣꯃꯣ ꯍꯥꯏꯖꯤꯜꯂꯛꯏꯁꯤꯅ Hey, Ranbi, listen na itibi. Nangunda ini yengbi abi yengaw ni. Ngasi di nang loira bani. Masi nang kauri na. Ha, masi nang kauri ro. ꯊꯕꯛ ꯂꯥꯛꯄꯗꯩ ꯊꯦꯡꯅꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯃꯁꯥꯗ ꯍꯪꯉꯣ 이봉호 니마이 낭수 핑갓만 그래 헤이 니마이 이마 ngai khori nó ta đi mày Tuấn cái nó năng tay được bỏ Ay ni nangbu, naong ni kalayeng ni. Nasi, nang ni nakut alaba ko. Hey, nang yim de pabro halu ko. 이봉호 니마이 씨 모험감 떠오랍니 마가 많아루누 낭 사고 누구 이네 ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯇꯦꯟ ꯀꯩꯅꯣꯅꯦ ꯅꯪ ꯍꯥꯏꯔꯤꯁꯤꯕꯣ
asumna tamlamba Imana mama na hanga kay kumtunu khangde Dem na yum dalo nang tinaram bane ai di yum di chat roye Tani may phone tori se payo se Ay talle nang adum payo ai di kay ai no Ay ga bunde khangde na haizalo Hello Hello Don Hello ai yam lale he nangunda noi khwang tha gibdo ai yam lale angang sigi yengdana mabu phone ong to pailo Tani mai nang ka dobe lande no lali de ni se ma pale ki se Den am to payo se am to payo mi se Ay talle pairo nang adum saw bo wari do Tani mai payo di phone Don nang mabu thimaga yum dong tu ti thimiroda ahing se hogragati ai gi jet pun mangduna loirani ai tasena langre Tani mai ai mabu so tilage Tani mai Ay yum da sukla loy Ay yum da sukon haloy Tani mai ai mabu so tilakani Ado Ma puri puri kana Don ai mongonda kemte phuro Lo ai tilmagi lo Tasi lo ai tilmagi Ay handi haning da bane Adubu Ang dugi khalaga halage
पाखतवा ngamde ngasi se karamna haukhini mikup ase nungsiba karino khanglaba tungda tayo nare tayo nare tayo nare tayo nare nangi igi nungsiba mai kai khangda lamuk nare माना तौरसिबु करिनो अंगांसिगा आइगे केंते खंद्रिबसिबु आइबु मंगोंदे याम लांख्रा नत्रगा आइबु कीबिदगी मपामलोंदा चक्रिबु चला हयेंदी तानिमाइगे मनाक्ता चलुबना चुमगद्रा बेमबेमदुना कमदौरंगनी अइना मखोइगी मनाक्ता चत्तदुना इपामना लाक्तुना लैरिबसिबु चुमलिब्रा तोंदुना कमदौरंगनी मानदी अइबु तानिमाइगी मनाक्ता लैरिबु निंगलमगनी करिगिनो वखल अमता लैदाना खनबा ngamdribasibo मागी अनाबसिना आइबु पांगल थोनगिदबनी मसीगी युमसिदा मा यावदना अंगांगा इगिता लेबिसिबु सुमलिब्रा खुंगंगी युमदा हनबना फरब्रा तोन तानिमाइदो याम हेनमले अदुना खरा खंगनगे तौबने अदुना कई कानगे इका दुमी ममांगसिदा नंबुना चागे खले देने नंगने बुत सिंग नुसिबो ओरदी नपाम चपकी महत अइगी नाते लापुसी हैना तोन अइना नगिना नाक्ता लाक्पा ngamdribase नंगी खलगने नंग भूमिने थीन हाइना खिनी लोना नुसिबदेदी मीने खंगिमने फत्रो हानिमु याइसु अइ बुझे पखंग ओरिब्रो अदुमाय हाइनो अइने हम नुवाइतबा वाहाइने अदो अस तमिंग दे नुसिबा सानो इमांग नंग ने बो पंगु नुरिदो नंग तो थुमने तो तुम ताकने ऐसे पुने मखा ऐदे पन तकलोबने तो चनबी हाइबसे लेरंबना अइ
ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯄ ꯉꯝꯈꯤꯗꯕꯅꯦ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯅꯨ ꯇꯣꯟ ꯂꯣꯛꯅ ꯅꯨꯡꯁꯤꯕꯗ ꯆꯠꯅꯕ꯭ꯔꯣ ꯇꯣꯟ ꯃꯁꯤꯗꯤ ꯅꯪ ꯑꯩꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯑꯍꯥꯟꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯔꯣꯏꯕꯗꯤ ꯑꯣꯏꯍꯟꯒꯅꯤ ꯑꯩꯗꯤ ꯇꯣꯟ ꯅꯪ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯕ ꯃꯥꯜꯂꯦ ꯅꯪꯒꯤ ꯑꯍꯥꯟꯕ ꯋꯥꯍꯩ ꯀꯌꯥꯕꯨ ꯑꯆꯨꯝꯕꯅꯤ ꯈꯜꯂꯒ ꯑꯩꯗꯤ ꯍꯔꯥꯎꯖꯈꯤ ꯍꯧꯖꯤꯛꯇꯤ ꯆꯠꯅꯕꯤꯒꯤ ꯃꯃꯥꯡꯗ ꯃꯤꯒꯤꯊꯤ ꯑꯣꯏꯈꯤꯕꯅ ꯃꯥꯏꯊꯤ ꯍꯧꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯪ ꯀꯩꯁꯨ ꯃꯥꯏꯊꯤꯗꯤꯌꯦ ꯇꯣꯟ ꯃꯥꯏꯊꯤ ꯍꯧꯔꯤꯕꯗꯤ ꯑꯩꯅꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤ ꯀꯥꯏꯗꯅꯣꯃ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ ꯑꯩ ꯇꯣꯟ ꯍꯌꯦꯡꯋꯥꯏꯕꯧ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯇꯦꯡ ꯄꯥꯡꯅꯁꯤꯀꯣ ꯑꯩ ꯑꯉꯥꯡꯁꯤꯗꯤ ꯀꯃꯥꯏ ꯊꯥꯗꯣꯛꯑꯒꯅꯤ ꯌꯥꯔꯦ ꯇꯤꯝ ꯅꯪ ꯑꯩꯒ ꯃꯔꯨ ꯎꯅꯒꯦ ꯈꯟꯒꯅꯨꯀꯣ ꯑꯩꯕꯨ ꯃꯨꯁꯤ ꯈꯪꯗꯕ ꯇꯥꯔꯦ ꯅꯪꯒꯤ ꯑꯉꯥꯡꯗꯨꯒꯤ ꯀꯔꯤꯝꯇ ꯈꯪꯗꯕ ꯅꯠꯇꯦꯀꯣ ꯅꯪ ꯑꯩꯒ ꯂꯥꯞꯅꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯒꯅꯤ ꯑꯩ ꯂꯥꯜꯂꯦ ꯇꯤꯟ ꯑꯩ ꯆꯠꯂꯒꯦ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯗꯅꯕ ꯑꯩ ꯍꯣꯠꯅꯔꯒꯦ ꯇꯣꯟ ꯅꯪ ꯑꯗꯨꯃꯥꯏ ꯀꯞꯀꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯤꯌꯦ ꯅꯪ ꯂꯨꯍꯣꯡꯅꯕ ꯇꯧꯔꯣ ꯑꯩꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯇꯥꯅꯤꯃꯥꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯊꯨꯅꯗꯤ ꯍꯜꯂꯨꯀꯣ ꯀꯩ ꯑꯣꯏꯕ ꯊꯝꯃꯣꯏꯁꯦ ꯑꯩ ꯏꯁꯥꯅ ꯋꯥꯔꯛꯆꯔꯒꯦ ꯅꯪ ꯑꯩꯕꯨ ꯂꯨꯍꯣꯡꯉꯨ ꯍꯥꯏꯗꯣ ꯑꯩꯗꯤ ꯃꯧ ꯂꯧꯅꯤ 이마디 ꯃꯅꯤꯡꯁꯤꯗ ꯎꯁꯣꯞ ꯑꯃ ꯆꯠꯈꯤ ꯑꯩꯅ ꯂꯥꯛꯄꯁꯦ ꯅꯪ ꯊꯥꯖꯔꯝꯗꯕ ꯌꯥꯏ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯕꯒꯦꯁꯦ ꯑꯩ ꯈꯪꯉꯤ ꯑꯩ ꯀꯩꯝ ꯈꯟꯗꯦꯗ ꯕꯦꯝ ꯂꯥꯛꯑꯣ ꯃꯃꯥ ꯄꯝꯒꯦ ꯂꯥꯛꯑꯣ ꯃꯃꯥ ꯅꯪ ꯇꯤꯁꯣꯟ ꯍꯜꯂꯛꯇꯦ ꯀꯔꯤꯒꯤꯅꯣ ꯃꯃꯥ ꯍꯜꯂꯛꯀꯅꯤꯌꯦ ꯑꯩ ꯍꯜꯂꯛꯀꯅꯤꯌꯦ ꯃꯃꯥꯒꯤ ꯊꯣꯏꯕꯤ ꯃꯕꯣꯍꯣꯏꯁꯨ ꯗꯦꯜꯂꯤꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯕꯕꯥꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩ ꯏꯊꯟꯇ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯃꯃꯥ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕꯩ ꯂꯥꯛꯇ꯭ꯔꯤꯔꯣ ꯑꯩ ꯍꯌꯦꯡꯒꯩ ꯅꯤꯡꯉꯥꯏ ꯇꯧꯔꯔꯣꯏꯌꯦ ꯃꯃꯥ ꯃꯃꯥꯒꯤ ꯊꯣꯏꯕꯤ ꯑꯩ ꯍꯜꯂꯛꯀꯅꯤ ꯃꯃꯥꯒꯤ ꯊꯣꯏꯕꯤ ꯃꯃꯥ ꯂꯥꯛꯀꯅꯤꯌꯦ ꯃꯃꯥ ꯂꯥꯛꯀꯅꯤꯌꯦ ꯅꯪ ꯑꯩꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯁꯨ ꯑꯉꯥꯡꯁꯤꯒꯤꯗꯤ ꯈꯔ ꯈꯟꯕ ꯐꯩꯅ ꯈꯜꯂꯤ ꯂꯣꯏꯁꯜꯂꯨꯔꯣ ꯆꯠꯅꯕ ꯇꯧꯁꯤ ꯃꯃꯥ ꯑꯩ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯩꯕ ꯌꯥꯝ ꯇꯜꯂꯦ ꯑꯩꯈꯣꯏ ꯑꯥꯒꯤ ꯈꯨꯡꯒꯪꯒꯤ ꯌꯨꯝꯗꯨꯗ ꯍꯜꯂꯁꯦ
को बाबा हल्लदौनी हल्लदौनी बीमा लोशलुर ससेमी थेंग्रनी तानिमाई अगी पुंसी से पोलोई नक्सले माइकई अमतदा अंगानबा अमतसु उद्रे अस तानिंग दियारसे हुजिबुक सौ पुत्रिबो लाओ जसेबा तारी बनंग बाव आई कौन फेंगी ये अमता लाखो अमता लाखो कई हाइगे कई दौरगे लाओ वाहिगे लाओ लाओ मम्मा आइगी टिफिन बॉक्स से अहनबा अमा लेबियुको होय होय लेबीगे ऐमा वेन ला अमाले लाओ लाओ अगी साम तो पीर कोने है नंग आइको नंग अगी सुपुन पुलरोइद्रा असुक अहन ओइरकांदा लेमदबा तौनगुमसी खनाबा मोहर कनुको अइदि अहन ओइरे अदुना नंग पाखंगदुरा चलगे हेम नत्रो हा लाओ लाओ अइ थिमरेगे लाओ नफी ओंग लाओ नंगना थिलगा अइने हेक्ता चकदबा नते अइनाक्ता लेनिंगदरदि लेनिंग मफमदु थिनबिगे हाइबनि कैनो अइदि कैदोबै चतोइबा सिरसु सिदा सिदोइने अइ म्यूटपी इसे नाइदबि नंग अब सिरिंगबा हा आई बहा तो पिरो अदुना फरनिए माने अइदि ओपदबिने लिचत नाइदबिने अइदि नंग कदोबै हातोइबा हा नंगदि ओतोइने अदुगा अइ मोखाइबा माक्तो मादि हातोइबा अदुगा अइ शांति फंगदोइबा नत्रगदि अइ चोंगरोंग नुंगाइरोय तानिमाय तोंदा तुमाय हाइनो मादि मरा लेतबने अइने लानबा गाक्तने आई तानिमायना हाइबा पुनमक यारगे मादी तानिमायबु याम नुंसीजबने याम बेबार तौजबने कइनो तानिमाय चखिनो तानिमाय आई लाजरे तानिमाय हाइबा पुनमक यारगे तोंदा के दौदइनो नंग मायम सिदाइने हा नंग मायम सिमेत्रो ngasi di kang inuni kan sinagi se tolo parno ai ku parno Tanimai ton ai nang wari sanani ai sani mane sida noi beng siri noi do monde kai sausige ado Tanimai chal sausira chaslo
Ton, nang ngak te phamu. Dan! Kayo lang tawag mo! Kayo lang tawag mo! Tuhan, aina maram oiraga akoy ahumgi punsise tayo nahalle. Nang ay gilichan na naman nungsiba sina tani maibusu awafam na tahandire. Masiguba lichan na naman nungsiba se atopa ka na matada tama oisan ko. Ikay ba na tumalaba punsise pudo na hingmangam na roy ton. Aigi tungda tani maiga nemem gase kana yingsinbiro ko makoigi kana mata laizadrabane ton ibanigi nungsibase lairamdre ibanigi nungsibase lairamdre Ton, kaidorino sida? Kaidorage? Kanano? Ay Santi ne. Nathok to. Ay nangam to nage khanba kuirabane. Ay noi maga su unari. Nang ay bu nungsidraba? Nungsiba.